Hai mày em tao đâu? Hai mày em, khơi lạc cha đi lại ta. Mày em ngasay live to kare ay na kare ay pung phawang dare mày em ora wo yate. Lại xe lại, tôi tao lại. Hai mày em tao đâu mày em? Không chơi đi đâu? Phải không chơi đi đâu? Hai mày em tao đâu? Hai mày em tao đâu xe? Itaw thục kare ay David itaw không chơi đi. Chano pigang ngasay live to dare. Kalau saya ngasay tu kakao ina kare nonda sauro ni tu ni ne kakao na nonda jeng ni hai. Inder singa chắc charo bo. Oh, Inder Kumar. Yo nang ay cái like cái like ba. Video tadi nang udi bo comment mo lakti ako i comment na do. Ako si Kim na si untuk ke. Ma MA Kasar. Hai MS Kasar. Inder singa kolomjari matau mati kari. Matau ubi. Thau ubi cái nó không được đấy. Tổng chăm macha thôi bi ayo macha thôi bi. Macha thôi bi tu sẽ lấy ra. Em Inder singa comment pidabani yengbadi loina yenge. Agak cari Indo Kumar. Nang kaya Indo Kumar kaya tuloy ke. Nang ni Jimgi kaya kino ile na nang di ji Ozani na nang di ji kaya. Lasjit laisumbom. Hi bro. Hi bro. Ngasi live lecture ko gaw ay nang gaw daro. Ay. Nang hi sway de gaw da lai do. Are kay mi lai ba nang? Mayam khurumjari David itaw. Buddha singa nungairibo ozabu jay masa Buddha Chandra ai nang itaw nungai jari itaw nungairibo aya aigi live ta Buddha Chandra su lai is aigi kare aigi khungi aigi chen kare ya kare friend sing mem loi lak sare mem harau je noi lai je aibu support abo nung si je noi na pato ido Rasajit Laisrambam Boro kari mathel taurage mathel taudri mathel taungni horen mukbang tungni ngaji live lakpani chanu pige live lawai mayam no hairak punga sai ai nungai te thamoi te nungai te budu ngasi lakcharabani chanu pige mayam mathel ningi mukbang Monish sister Arjay bhai khoromjari Monish khoromjari nugai krai thoiba village food Lai itaw RJ nanggi friend mayam do ibu support this itaw tawjane ni loy mayam akoy kray kray David kray akoy kray thoiba village food ta mayam do support to view masu channel ano ba hangmani mayam aigi itaw ni masu yam nungsi jaba itaw ni yam nungsi masu aigi kray masu channel hangmani masu mayam support to view ai ngasi live lap che mayam na onda khai du rei khange moni sana thoibi Khurumjari. Ita Satyajit Ibai, Khurumjari Ibai. Ibai ki lai tu lak babu hello RJ. Ibai Khurumjari. Buddha singa nungai ri idi nungai bada hainingai leitere kare gidu na dung jam nungai ru bai se. As nungai ga dani ai su nungai ri da tawjari ni he khoi su kara. Yes comment chanu. Thoi village food Khurumjari makhel mathengi mukbang thoi Khurumjari lai lasa chit lầu sân bom ai je boro se kai lamdei no ai kare Assam gini Assam Koringo district gini bro maya ai je kare khana la khala bede hai mayam taro ko hai mayam taro ऐसे तो उनसे फजदे ना काका नि ने ना दा hai mayam taro se hai mayam taro se hai mayam pai pai la to se maya de chicken ko ini kakak no da jeng ning ya tu ai no da live to ini
ꯅꯪꯒꯤꯗꯃꯛꯇ ꯂꯥꯛꯇꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯃꯨꯛꯕꯥꯡꯁꯦ ꯇꯧꯅꯤꯡꯕꯅ ꯑꯗꯨ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯆꯥꯕ ꯌꯥꯗꯕꯒꯤ ꯎꯄꯥꯏ ꯂꯩꯇꯔꯦ ꯑꯁ ꯀꯩꯅꯣꯅꯦ ꯆꯥꯅꯤꯡꯕꯗꯣ ꯅꯪꯅ ꯊꯃꯣꯏꯗꯤ ꯆꯥꯅꯤꯡꯕꯗꯣ ꯆꯥꯎꯅꯦ ꯀꯩꯅꯣ ꯆꯥꯅꯤꯡꯕꯗ ꯆꯥꯒꯗꯅꯤ ꯑꯦꯁ ꯈꯨꯃꯟ ꯆꯅꯨ ꯑꯥꯔꯖꯦ ꯕ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ ꯊꯦꯡꯀ꯭ꯌꯨ ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯅꯤ ꯁꯦꯇꯔꯖꯤꯠ ꯍꯥꯏꯕ ꯏꯕꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯑꯥꯔꯖꯦ ꯆꯥꯗ꯭ꯔꯤ ꯏꯕꯥꯏ ꯏꯕꯥꯏ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨ ꯂꯣꯏꯔꯒ ꯃꯨꯛꯕꯥꯡꯗ ꯅꯩꯊꯔꯒꯦ ꯃꯌꯥꯝ ꯆꯥꯛꯆꯥꯗꯤ ꯃꯃꯥꯡꯗ ꯁꯨꯝ ꯂꯥꯏꯚ ꯇꯧꯕꯅꯤ ꯃꯌꯥꯝꯅ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤ ꯌꯦꯡꯅꯤꯡ ꯉꯁꯥꯏ ꯑꯩꯅ ꯀꯔꯥꯏ ꯅꯨꯡꯊꯤꯟꯗ ꯂꯥꯏꯚ ꯇꯧꯕꯗꯨꯒ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯃꯥꯁꯨ ꯐꯝꯍꯜꯂꯒ ꯑꯩ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯔꯕꯅꯤ ꯉꯁꯤ ꯇ꯭ꯔꯦꯅꯔ ꯑꯣꯏꯕꯅꯤꯅ ꯄꯪꯆꯥꯗ ꯆꯥꯗ꯭ꯔꯗꯤ ꯕꯣꯗꯤ ꯁꯦꯝꯕꯗꯤ ꯌꯥꯗꯦꯕꯣ ꯌꯥꯗꯦꯗꯣ ꯑꯣ ꯆꯨꯝꯃꯤ ꯏꯟꯗꯤꯌꯥ ꯅꯪ ꯇꯧꯔꯤꯗꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯒꯗꯅꯤ ꯌꯦꯁ ꯀꯔꯤ ꯁꯟꯇꯣꯁ ꯃꯪꯒꯥꯡ ꯁꯟꯇꯣꯁ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯕ꯭ꯔꯗꯔ ꯍꯥꯏ ꯕ꯭ꯔꯣ ꯈꯨꯔꯨꯝꯖꯔꯤ ꯌꯦꯁ ꯈꯨꯃꯟ ꯆꯅꯨ ꯃꯆꯥꯅꯨꯄꯤꯒꯤꯗ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯀꯩꯅꯣ ꯍꯦꯜꯂꯣ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏꯁꯦ ꯍꯦꯜꯂꯣ ꯍꯥꯏꯁꯦ ꯍꯦꯜꯂꯣ ꯀꯔꯤ ꯀꯀꯥ ꯍꯣꯏꯗ ꯍꯦꯜꯂꯣ ꯍꯥꯏ ꯃꯃꯣꯏꯗ ꯍꯦꯜꯂꯣ ꯍꯥꯏ ꯍꯦꯜꯂꯣ ꯐꯖꯅ ꯍꯥꯏꯌꯨꯁꯦ ꯍꯣꯔꯦꯟ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑ ꯅꯪ ꯑꯗꯨꯗꯤ ꯑꯩꯅ ꯈꯔ ꯀꯟꯅ ꯍꯥꯏꯌꯨ ꯇꯥꯗꯦ ꯀꯩꯅꯣ ꯍꯦꯜꯂꯣ ꯀꯩꯅꯣꯁꯦ ꯍꯥꯏꯅꯤꯅꯦ ꯌꯦꯁ ꯈꯨꯃꯦꯟ ꯆꯅꯨꯅꯤ ꯀꯩꯅꯣ ꯅꯤꯅꯦꯅ ꯍꯥꯏꯔꯛꯏꯅꯤꯅꯦ ꯍꯦꯜꯂꯣ ꯍꯥꯏꯔꯨꯁꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯣ ꯈꯨꯔꯨꯝꯖꯔꯤ ꯃꯆꯥ ꯊꯣꯏꯕꯤꯗ ꯍꯦꯜꯂꯣ 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 ꯍꯥꯏ ꯕ꯭ꯔꯣ ꯁꯅꯥ ꯊꯣꯏꯕꯤꯕꯨ ꯌꯥꯎꯔꯦꯅꯦ ꯏꯆꯦ ꯌꯥꯎꯍꯜꯂꯤꯅꯤ ꯃꯥꯗ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏ ꯁꯅꯥ ꯊꯣꯏꯕꯤꯁꯦ ꯃꯨꯛꯕꯥꯡꯗꯗꯤ ꯃꯥꯅ ꯍꯦꯜꯂꯦ ꯑꯩꯈꯣꯏꯗꯒꯤꯗꯤ ꯃꯥꯅ ꯄꯣꯁ ꯇꯥꯔꯦ ꯃꯨꯛꯕꯥꯡꯗ ꯃꯊꯪꯗꯗꯤ ꯃꯥꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯍꯜꯂꯅꯤ ꯑꯩ ꯆꯦꯅꯦꯜꯁꯦ ꯃꯥꯗ ꯑꯣꯏꯅ ꯄꯥꯏꯍꯜꯂꯅꯤ ꯊꯣꯏꯊꯣꯏ ꯚꯤꯂꯦꯖ ꯐꯨꯗ ꯃꯨꯛꯕꯥꯡꯗ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯀꯪꯉꯤ ꯏꯇꯥꯎ ꯑꯥꯔꯖꯦ ꯚꯥꯏ ꯑꯩꯔꯣ ꯃꯨꯛꯕꯥꯡꯗꯩ ꯍꯛꯆꯥꯡꯒꯁꯦ ꯌꯥꯝ ꯀꯪꯉꯦ ꯏꯇꯥꯎ ꯑꯥꯔꯖꯦ ꯚꯥꯏ ꯀꯔꯤꯒꯤꯅꯣ ꯍꯛꯆꯥꯡ ꯀꯔꯤ ꯀꯪꯗꯣꯏꯒꯦꯅꯦ ꯍꯛꯆꯥꯡꯗꯣ ꯀꯗꯥꯏ ꯐꯤꯠ ꯑꯦꯟ ꯐꯥꯏꯠ ꯂꯩꯒꯗꯅꯤ ꯑꯩꯈꯣꯏ ꯆꯥꯔꯤ ꯈꯣꯠꯂꯤꯗ ꯑꯩꯈꯣꯏꯁꯨ ꯍꯣꯖꯝ ꯇꯧꯍꯜꯂꯤꯅꯦ ꯀꯩꯅꯣ ꯆꯥꯕꯁꯦ ꯀꯔꯥꯏ ꯍꯣꯖꯝ ꯇꯧꯔꯒ ꯀꯣꯟꯅ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯕꯤꯅꯤ ꯀꯩꯅꯣ ꯊꯣꯏꯊꯣꯏ ꯚꯤꯂꯦꯖ ꯐꯨꯗ ꯑꯅꯨ ꯈꯨꯃꯟ ꯁꯤꯁꯇꯔ ꯈꯨꯔꯨꯝꯖꯔꯤ ꯅꯥꯎꯕꯤ ꯁꯔꯃ ꯏꯆꯦ ꯀꯔꯥꯏ ꯁꯤꯁꯇꯔ ꯈꯨꯔꯨꯝꯖꯔꯤ ꯑꯩꯁꯨ ꯂꯥꯛꯆꯔꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯩꯗꯃꯛꯇ ꯇꯥꯏꯈꯦꯜꯒꯤ ꯃꯤꯡꯊꯤꯜ ꯏꯆꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯥꯔꯖꯦ ꯁꯤꯗꯤ ꯉꯁꯤꯗꯤ ꯂꯥꯏꯚꯀꯤ ꯒꯨꯗꯤ ꯐꯖꯅ ꯆꯥꯔꯦꯅꯦ ꯏꯆꯦ ꯆꯥꯗꯦꯗ ꯑꯩ ꯀꯔꯥꯏ ꯏꯆꯥꯅꯨꯄꯤꯒ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨ ꯁꯨꯝ ꯖꯜꯂꯤꯅꯦ ꯃꯊꯪꯗꯤ ꯇꯧꯔꯔꯣꯏ ꯑꯩ ꯑꯦꯜꯕꯤꯁꯦ ꯉꯁꯤꯗ ꯇꯧꯕꯗꯣ ꯉꯁꯥꯏ ꯄꯨꯡꯗꯣ ꯐꯥꯗꯔꯦꯕ ꯑꯩꯁꯨ ꯉꯁꯥꯏ ꯑꯣꯐꯤꯁꯇ ꯂꯩꯕꯅꯤꯅ ꯑꯗꯨꯗꯃꯛꯇ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯟꯕ ꯉꯝꯍꯧꯗꯔꯦ ꯃꯌꯥꯝꯗꯁꯨ ꯕꯥꯏ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏ ꯉꯝꯍꯧꯗꯔꯦ ꯑꯗꯨꯗꯃꯛꯇ ꯍꯧꯖꯤꯛ ꯇꯧꯕꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯅꯤ ꯉꯥꯛꯇꯪ ꯂꯩ ꯀꯣꯟꯅ ꯃꯨꯛꯕꯥꯡ ꯇꯧꯔꯅꯤ ꯆꯥꯛ ꯂꯣꯏꯔꯒ ꯃꯨꯛꯕꯥꯡ ꯇꯧꯔꯅꯤ ꯑꯗꯨꯗꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯨꯛꯕꯥꯡ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯌꯦꯁ ꯀꯨꯃꯦꯟ ꯆꯅꯨ ꯍꯩꯗꯤ ꯃꯆꯥꯅꯨꯄꯤꯁꯦ ꯍꯩꯕꯅꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯊꯪꯗꯗꯤ ꯃꯥꯗ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯍꯟꯗꯨꯔꯅꯤ ꯑꯅꯨ ꯈꯨꯃꯟ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯔꯣ ꯏꯆꯦ ꯇꯧꯒꯅꯤ ꯃꯨꯛꯕꯥꯡ ꯇꯧꯗꯗꯤ ꯀꯥꯏꯗꯤꯅꯣ ꯂꯥꯏꯐꯁꯦ ꯁꯨꯝ ꯇꯧꯕꯅꯤ ꯏꯆꯦ ꯉꯥꯛꯇꯪꯒꯤ ꯀꯔꯥꯏ ꯇꯧꯕꯅꯤ ꯃꯊꯪꯗꯗꯤ ꯁꯨꯝ ꯑꯩ ꯂꯥꯏꯚꯀ ꯇꯧꯔꯔꯣꯏ ꯁꯨꯝ ꯁꯤꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯃꯨꯛꯕꯥꯡ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯃꯥꯀꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯔꯝꯗ꯭ꯔꯤꯅꯦ ꯃꯥꯀꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯔꯝꯗ꯭ꯔꯤꯅꯦ ꯑꯩꯁꯦ ꯑꯣ ꯑꯩ ꯂꯣꯏꯗ꯭ꯔꯤꯗ ꯑꯩꯁꯦ ꯉꯁꯥꯏꯗꯣ ꯀꯔꯟ ꯇꯥꯔꯛꯑꯦꯕ ꯑꯣꯐꯤꯁꯇ ꯂꯩꯕꯅꯤꯅ ꯑꯃ ꯊꯕꯛ ꯇꯧꯕꯗ ꯁꯨꯝ ꯑꯩꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯗꯁꯨ ꯐꯖꯅ ꯍꯥꯏꯔꯝꯗꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯅ ꯁꯨꯝ ꯑꯩꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯑꯦꯜꯕꯤꯗꯣ ꯊꯣꯏꯊꯣꯏ ꯈꯨꯔꯨꯝꯖꯔꯤ ꯅꯤꯅꯦꯅ ꯅꯤꯅꯦꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯁꯦ ꯁꯦ ꯈꯨꯔꯨꯝꯖꯔꯣ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯌꯨ ꯈꯨꯔꯨꯝꯖꯔꯤ ꯃꯊꯦꯜꯒꯤ ꯃꯨꯛꯕꯥꯡ ꯏꯆꯦ ꯑꯅꯨ ꯄ꯭ꯔꯦꯡ ꯇꯧꯕ ꯌꯥꯝ ꯍꯩꯌꯦ ꯏꯆꯦ ꯑꯅꯨꯒ ꯑꯗꯨꯒ ꯏꯕꯥꯏꯒ ꯄ꯭ꯔꯦꯡꯗꯅꯤ ꯃꯣꯏꯅ ꯏꯆꯦ ꯏꯕꯥꯏꯒ ꯅꯩꯊꯕꯗꯣ ꯄ꯭ꯔꯦꯡꯗ ꯏꯆꯦ ꯏꯕꯥꯏ ꯄ꯭ꯔꯦꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯁꯨ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯏꯆꯦ ꯏꯕꯥꯏꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄꯒꯗꯤ ꯑꯩ ꯃꯥꯡ ꯊꯥꯡ ꯅꯥꯅ ꯑꯩꯅ ꯌꯦꯡꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒ ꯏꯆꯦ ꯏꯕꯥꯏꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯟ ꯃꯣꯏꯒꯤ ꯊꯝꯕꯅꯦꯜꯅꯁꯨ ꯑꯩ ꯍꯥꯟꯅ ꯑꯣꯟ ꯇꯧꯕꯅꯤ ꯏꯌꯥꯝꯕꯒꯤ ꯐꯨꯔꯤꯠ ꯁꯤꯒꯥꯏꯕꯒꯤ ꯃꯨꯛꯕꯥꯡꯗꯣ ꯑꯩ ꯑꯗꯨꯗ ꯚꯥꯏꯔꯦꯜ ꯆꯠꯂꯦ
yes comment chanu kai mathel no mukbang togduido bro sister heng chung cheng view ai kari heng mukbang thangala kani duka chung cheng view kari mathel tu no thoi thoi village boy naubi sharma khoromjari dukai anu khomai ni chena aire makhel mathen gi naubi se test tobani thank you noi na kare nobani se test tobani thank you ai oh nabai ai nabai sorry sorry nabai ai bani nabai se test tobani thank you अच्छा अच्छा sorry जो करा पाबा दा खरा सोयर माने खंगदे माखेल मथेल की मुगबा इबाई नि हाइरे नि हाइरी नि को इबाई नि हाइरी नि को वो किउ नंग चंग गिर 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 लाउ नै सारागे एस नाखौने बदे खले उने फदना नि उइ जेंग दरे नि सावरानि को आरजे बाय मथक्ता पारो ओ करीनो कराय नंगी कराय पाउदर बैसे अनु कमेंट सिस्टर खुरमजरी kai kino mukbang da chang si yamna kangi tawa je bai pare ne sidi ibai na hidi ko arje bai mathak ta paro mathak ta kam noi khango da da karai david thoi thoi khoromjari thoi thoi da khoromjanu thoi thoi ingang ni thoi thoi khoromjari thoi thoi khoromjari mana khoromduini mayam da iche noina khoromganu mana khoromduini yes comment chanu inema di ude kedurige inema chak thongi mukbang to bai da makta aina nai thadui se mukbang do adu da makta chak thongi mayam gi support ti di krai ngasi krai 1k lale le nganu aba bide sana thoi bido wa ngang halo oi pedang wa ngang ula se nang wa ngang oi der se asi masa ke do wai no chak thungu asi chak thung ro mukbang tu ge siga kari mukbang tu dui ba hijang kari mas क्या मांस बनाई गई इधर में बोलो ये क्या मांस है ये फिश है इसमें क्या करेगा बनाएगा मैं खाएगा मुकबांग करेगा sana thoi bido wangangan lo sana tu arje bai gi share to udare ko to bidare manish toge manish sister to bige me ami share to bige ko ai una sum to bige kai warau ganu ko macha thoi bi ramjere ka burger ga kai kare ai keno pina burger ga keno ko pire na kare ni popcorn sa gi ai no tu keno na mamona ne nang popcorn give to re no da hello mayam hi hello hi mayam hi rusia hi mayam binot lie on inder sana aigi mukbang ama to unaba lairamu oy inder lao ye mukbang nei thage nanga body builder ga iga nang nei tha sina kaino ai ga nang nei tha tuni body builder ga dugai body un builder ga leila lai thara si adudi kana na chaba ngambe kana ngamde jenga sia khoi ni da toy bai village food binot lie on makel matel gi mukbang warau de da arje bai karai moni sister kari mu khan ganu da ai su karai mayam gi karai shaba dani le dise karim kan de ai su karai share to bingini kanam karim khan ganu da ai su karai kai haini haini ngai leite da ai su ngasi ai su karai masi karai thangde handang marak sum video kai to ri ai su matam phangde video sum nongmani ni matung da sum thangat pasini du ai chu dam active oi da kare video da khang de kare oi kai to ni so kane subha chandra singa hui manba nang oire as nei thare noi comment live su noi comment la bo ai se na nei thage noi mayam se anu comment akhoi mayam amatang gi punsi ni dai bet comment su lai live ta nam nung si noi lai se ai matam yamna chande sa daba nang
पिजदबा वागनी एदा आस लागा लोरे कइनो तोरगा लोरे कइनो yeng na khone bede ni siga krai comment pa ngam tare na ho mayam gi krai nusiba mayam no da comment to si pe comment pa gi thoi thoi village food yang kana khangba eigi nongma mukbang ama itaw kare yang khangba yang khangba hi ke no eigi nongma mukbang ama itaw ar I khang tare te bi itaw kaino ai se yang khangba yang khangba nongma mukbang ama itaw RJ itaw binod liner RJ itaw from jori makin matin punsi se ichi ino inu punsi I ichi no Nobi Sharma yamba support to view to ge Nobi Sharma kai to roi di ge ne support to ise dina ko ulo me am ko support to tu ni hai hui ba nung sie na ki comment se hai hui gai re lai sam ko binod makhel mathen mukbang from jori Nobi Sharma wife 140 143 pari 156 sauhan biro nasi oh loi ko ai mayam ai gi krai ai gi krai support to boy ai gi ka mayam do sum krai mayam su support to bio ama tena support to bio da binod David na comment kupa phogdi as nei bani e yes comment chanu da binod khoromjari lai ra khum lai kari lai khurum binod singa lai khurum binod singa lai khuram binod singa Nobi Sharma khoromjari makhel mathen gim ga binod lai khoromjari binod lai taw yes comment khoromjari binod lai on binod lai on kare David na binod lai on dugai Rojita nong thambam ai bede love you too bede mangre bede kare chakare en indersana SS Bamchandra se fajana puning khareda SS bet comment to rei to sano to ningma doi to ro ai to ningba ai to ge sum Nobi Sharma L Binod Singh khoromjari dugai lektum kum binod singa thoi thoi itaw David bai khoromjari thoi thoi village food engang sing mang da bet comment hai ganu khang ne da mai bet comment to se kari hai ni moida taw sano na ai bet comment lai noi harau dai noi lai se gi like to kanano RJ bai bet comment piri se as mayam ni bet comment pirak pa mayam lai je gi da moto nusiba mayam lai je bet comment ai gi onda nusiri ni moi se ai su moi da badana nusian game Nobi Sharma for like ar thoi thoi village food RJ bai bet comment hai bado wako na fuge kanano tawrei ni ai bu nungsina tawrei ni kaino nungsina di mai bet comment to kadro nungsina bet comment tawrei ni moi bet comment mayam lakchoro ai gi live se lakchoro ngasi live ha ma to bani lakchoro bet comment mayam ai gi video su lakpiu go noi live se video su lakpiu ai ni ngai ni tena noi bu thagat chari he RJ bai bet comment mayam kana adu kai kana no thoi thoi village food Binod lai on mayam comment toro nusi comment toro ai maram da kai hangning no kai haining mano mayam sum hai biro ai sum comment da sum khumbi ge ai di kare ai kai hai ni miteron sum ngang mang hai ta bani na sum mayam ga sum ngasi YouTube ta chapa YouTube ta kare ai khong tharak pa di ge mayam ga sum khangna ba mayam ga sum wari sana ba se ngasi yam harawi sumaina kare ai kento buse nusi Nobi Sharma 1K jauba se matam kyam changge yamba matam kyam samga te Nobi Sharma nangi kare video da focus to video da nangi kare mamang video gi mathak tani da Nobi Sharma khoi de 1K like se kare khoi video viral ta bodi gi ne mayam khoi sum 1K mayam na support to bai da ta ngasi 1K yo wini to 1K kyam mathu ta ge du te na sa gi kare content gi mathak tani kare video da kare 1K laktu se nasagi content mathuk tai content afawa content pi tai mayam gi kare viewers mayam gi nungai bado aduni viewers mayam na nungai bado aduni pami se mayam na su
ꯑꯩꯈꯣꯏꯗꯤ ꯆꯦꯅꯦꯜ ꯍꯥꯡꯕ ꯃꯤꯅꯤꯅ ꯑꯩꯈꯣꯏꯗꯨ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯄꯥꯝꯕ ꯌꯥꯏ ꯄꯥꯝꯗꯕꯁꯨ ꯌꯥꯏ ꯃꯌꯥꯝꯅ ꯁꯨꯝ ꯄꯥꯝꯕꯗꯣ ꯑꯗꯨꯅ ꯃꯌꯥꯝ ꯆꯪꯉꯛꯄꯅꯤ ꯃꯌꯥꯝꯅ 1K ꯂꯥꯛꯄꯅꯤ ꯑꯗꯨ ꯈꯪꯗꯦ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯨꯛꯕꯥꯡ ꯑꯥꯔꯖꯦꯕꯥꯏ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯩꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯩꯒꯤ ꯚꯤꯌꯔꯁꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯊꯦꯜꯅꯤ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯃꯌꯥꯝ ꯚꯤꯌꯔꯁ ꯃꯌꯥꯝꯅ ꯃꯌꯥꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯦ ꯑꯩꯗꯤ ꯀꯗꯥꯏ ꯕꯤꯐꯀ ꯆꯥꯔ ꯁꯟꯒ ꯆꯥꯔꯣ ꯑꯩꯗꯤ ꯁꯟ ꯆꯥꯗꯦꯀꯣ ꯃꯌꯥꯝꯉꯣꯟꯗ ꯁꯟꯒ ꯆꯥꯕ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯁꯟꯒ ꯆꯥꯗꯦꯀꯣ ꯑꯩ ꯁꯟꯒ ꯆꯥꯗꯦ ꯁꯟ ꯆꯥꯔꯛꯑꯣ ꯍꯥꯏ ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯦ ꯑꯩ ꯆꯥꯗꯦ ꯃꯌꯥꯝ ꯑꯇꯣꯞꯄ ꯁꯨꯝ ꯍꯥꯏꯕꯤꯔꯛꯎ ꯀꯔꯤ ꯁꯨꯝ ꯄꯣꯛ ꯀꯔꯤ ꯆꯥꯕꯤ ꯑꯇꯩ ꯁꯟꯒꯗꯤ ꯆꯥꯗꯦꯀꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯧꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯕꯗꯣ ꯁꯟ ꯆꯥꯗꯦ ꯑꯥꯔꯖꯦꯕꯥꯏ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯗꯨꯒ ꯑꯩ ꯅꯧꯕꯤ ꯁꯔꯃ ꯏꯌꯥꯝꯕꯁꯦ ꯀꯥꯏꯒꯤꯅꯣ ꯑꯩ ꯄꯊꯥꯔꯒꯟꯗꯤꯒꯤꯅꯤ ꯀꯔꯤ ꯁꯤꯁꯇꯔ ꯑꯩ ꯄꯊꯥꯔꯒꯟꯗꯤ ꯀꯣꯔꯤꯡꯒꯣ ꯗꯤꯁꯇ꯭ꯔꯤꯛꯀꯤꯅꯤ ꯊꯣꯏꯊꯣꯏ ꯚꯤꯂꯦꯖ ꯋꯥꯀꯛ ꯀꯥꯏꯗꯥꯏ ꯂꯩꯒꯦ ꯑꯥꯔꯖꯦꯕꯥꯏ ꯃꯤ ꯐꯨꯒꯦ ꯋꯥꯀꯛꯇ ꯀꯥꯏꯗ ꯂꯩꯒꯦ ꯃꯤ ꯐꯨꯒꯦ ꯋꯥꯀꯛꯇꯤ ꯀꯔꯥꯏ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯀꯔꯥꯏ ꯁꯥꯏꯗꯠꯇ ꯐꯪꯕꯅꯤ ꯋꯥꯀꯛꯇꯣ ꯋꯥꯆꯤꯡꯗ ꯆꯪꯉꯒ ꯐꯪꯕꯅꯤ ꯀꯔꯥꯏ ꯋꯥꯀꯛ ꯀꯥꯏꯕꯗꯣ ꯆꯤꯡꯗ ꯂꯩꯕꯅꯤ ꯆꯤꯡꯗ ꯑꯩ ꯅꯨꯄꯤꯅ ꯆꯤꯡꯗ ꯂꯩ ꯍꯥꯏ ꯑꯩꯁꯨ ꯏꯕꯦꯝꯃ ꯋꯥ ꯉꯥꯡꯉꯣ ꯑꯩ ꯕꯦꯗꯦ ꯅꯪ ꯋꯥ ꯀꯩ ꯇꯧꯔꯤꯅꯣ ꯅꯪ ꯈꯔ ꯀꯦ ꯂꯩꯔꯦꯍꯦ ꯅꯪ ꯂꯩꯁꯥꯕꯤ ꯁꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯪ ꯑꯕꯦꯗꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯍꯦ ꯅꯨꯄꯥ ꯑꯥꯔꯖꯦꯁꯦ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯏꯄꯥ ꯊꯦꯡꯀ꯭ꯌꯨ ꯅꯈꯣꯅꯦ ꯀꯥꯏ ꯖꯒꯥ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯕ ꯑꯥꯔꯖꯦꯁꯦ ꯏꯆꯦ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯁꯤꯕ ꯃꯌꯥꯝꯅ ꯁꯨꯝ ꯂꯣꯏ ꯅꯨꯡꯁꯤꯉꯣꯟꯗ ꯅꯨꯡꯁꯤꯔꯛꯏꯁꯤꯅꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯤꯡ ꯑꯁꯤ 1K ꯌꯧꯔꯦ 1Kꯗꯒꯤ 2K ꯌꯧꯔꯅꯤ 2Kꯗꯒꯤ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯦ ꯆꯦꯅꯦꯜ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯦ ꯃꯌꯥꯝꯒꯤ ꯀꯔꯥꯏ ꯀ꯭ꯔꯤꯄ꯭ꯔꯥꯗꯒꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯆꯦꯅꯦꯜ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕ ꯉꯝꯃꯦ ꯃꯊꯪꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯐꯪꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯀꯣꯟꯇꯦꯟ ꯑꯐꯕ ꯀꯣꯟꯇꯦꯟ ꯄꯨ ꯂꯥꯛꯆꯕ ꯑꯣꯏꯖꯒꯦ ꯅꯈꯣꯏꯅꯦ ꯃꯗꯤ ꯀꯩꯅꯣꯅ ꯃꯃꯣꯅ ꯀꯩ ꯍꯥꯏꯔꯦ ꯌꯦꯡꯉꯣ ꯑꯦ ꯅꯤꯡꯗꯁꯤꯡ ꯑꯃꯗꯣ ꯋꯥ ꯉꯥꯡꯍꯜꯂꯛꯀꯨ ꯍꯥꯏꯌꯨ ꯆꯩ ꯆꯥꯅꯤ ꯍꯥꯏꯌꯨ ꯀꯅꯥꯅꯣ ꯏꯟꯗꯔ ꯑꯩ ꯅꯨꯄꯤꯔꯣ ꯑꯩ ꯅꯨꯄꯤ ꯂꯩꯈꯔꯦ ꯊꯕꯛ ꯐꯩꯕꯅꯤ ꯑꯩ ꯅꯨꯄꯤꯁꯦ ꯊꯣꯏꯊꯣꯏ ꯚꯤꯂꯦꯖ ꯐꯨꯗ ꯀꯣꯟꯇꯦꯟ ꯑꯩꯒꯤ ꯐꯖꯕ꯭ꯔꯣ ꯏꯇꯥꯎ ꯑꯁ ꯀꯣꯟꯇꯦꯟ ꯑꯩꯒꯤ ꯐꯖꯕ꯭ꯔꯣ ꯏꯇꯥꯎ ꯍꯥꯏꯔꯦ ꯑꯩ ꯀꯔꯤ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯔꯒ ꯑꯩ ꯀꯣꯟꯇꯦꯟ ꯐꯖꯕ꯭ꯔꯣ ꯍꯣꯔꯦ ꯀ꯭ꯔꯤꯁꯅ ꯀꯣꯟꯇꯦꯟ ꯀꯔꯤ ꯐꯖꯔꯣꯏꯗꯒꯦ ꯅꯁꯥꯒꯤ ꯚꯤꯗꯤꯑꯣꯗ ꯐꯣꯀꯁ ꯇꯧ ꯀꯣꯟꯇꯦꯟꯗꯤ ꯂꯣꯏ ꯐꯖꯒꯗꯅꯤ ꯀꯣꯟꯇꯦꯟ ꯐꯖ ꯇꯧꯔꯝꯒꯗꯅꯤ ꯑꯩꯁꯨ ꯀꯔꯥꯏ ꯀꯣꯟꯇꯦꯟ ꯐꯖꯗꯦ ꯑꯩꯁꯨ ꯀꯔꯥꯏ ꯏꯁꯥꯒꯤ ꯀꯔꯥꯏ ꯇꯦꯂꯦꯟꯗꯣ ꯏꯁꯥ ꯎꯠꯊꯣꯛꯏꯅꯤ ꯑꯇꯩ ꯀꯔꯤ ꯎꯠꯊꯣꯛꯀꯅꯤ ꯏꯁꯥꯒꯤ ꯇꯦꯂꯦꯟ ꯂꯩꯕꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯇꯦꯂꯦꯟꯅ ꯃꯌꯥꯝꯅ ꯄꯥꯝꯃꯒ ꯑꯩ ꯅꯨꯡꯁꯤꯔꯛꯏꯁꯦ ꯑꯁꯤꯅꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯨꯛꯕꯥꯡ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯗꯨꯒꯩ ꯄꯥꯔꯤ ꯏꯃꯣꯝꯒꯤ ꯃꯨꯛꯕꯥꯡꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯍꯥꯏꯁꯦ ꯉꯥꯏꯍꯥꯛ ꯆꯠꯀꯦ ꯍꯥꯏꯔꯣ ꯂꯥꯏꯛꯇ ꯆꯠꯂꯨ ꯌꯥꯏ ꯊꯣꯏꯊꯣꯏ ꯚꯤꯂꯦꯖ ꯐꯨꯗ हरे राधे गोविंद कृष्णा 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 ओरे राधे माय लोरे वारी जेंगसी माया वारी नुंगाइए अनु कुमे नीचे ना करे सना तो बिसे के पामदुरिया इचे सिसे फजना के पामदुरी होंकिनी इचे नाइ में चुम्मी फजना के पामदुरी जों स्क्रू ड्राइवर का पुला स्क्रू ड्राइवर ना के दुई माजी स्क्रू ड्राइवर पुला स्क्रू ड्राइवर ना के दुरी ngasi ma फजना के पामी करी हाइनी नुपीनी ना के बा याम पामे पापा के गाइरो केलु पापा नुपी सा लगे ना थोई विलेज फूड इचे अनु एगी गिफ्ट तोबिरमु प्लीज अइना पीखिबा थाफरे इचे प्लीज कयो अइना पीखिबा था फारे इचे प्लीज आयो इचे अनुदा हाइरे कराय थोई विलेज फूड ना कराय गिफ्ट दान तो गी माने गिफ्ट दान तो गी अदु रिटर्न पिरो हाइरे मखेल मथेन गी मुकबांग मयाम बाय अनु कराय मोने सिस्टर बाय लाइसम की विनोद सिंहा अनु कैसम इचे लाइव का तो होइते को आहाम लाइव तो करी हाइनु खंगदे नुंगाइब्रा नुंगाइद्रा खंगदे मयाम की लाइव लोई चखरे ने नंग नुसियाना आइना नोंदा लाइव तो लोई चखरे की लाइव से क्या हुआ मुकबांग टीम मयाम से लो
ꯄꯨꯟꯁꯜꯂꯒ makeup ꯆꯜ ꯆꯥꯔꯦ ꯑꯃꯗꯤ ꯄꯤꯖꯔꯝ ꯈꯔꯒꯦꯗ ꯀꯩꯅꯣ ꯆꯜ ꯀꯁꯥꯔꯩꯔ ꯆꯜ ꯆꯥꯔ ꯑꯃꯗꯤ ꯄꯤꯖꯔꯝ ꯈꯔꯒꯦꯗ ꯑꯅꯨ ꯀꯩꯁꯝ ꯈꯨꯔꯨꯝꯖꯔꯤ ꯊꯣꯏꯊꯣꯏ ꯅꯨꯡꯁꯤꯗ ꯄꯤꯕ ꯌꯥꯔꯣꯏ ꯍꯦꯡ ꯄꯤꯔꯛꯀꯦ ꯁꯣꯏꯗꯅ 이제는 행 소이ꯗꯅ ꯄꯤꯔꯛꯀꯦ ꯍꯥꯏ ꯗꯦꯕꯤꯠ 이제 ꯆꯥꯛ ꯆꯥꯔꯕꯣ 이제 ꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯗꯦꯕꯤꯠ ꯏꯇꯥꯎ ꯆꯥꯛ ꯆꯥꯔꯕꯣ ꯃꯌꯥꯝ ꯂꯣꯏ ꯆꯥꯛ ꯆꯥꯅꯔꯕꯣ mày biết tu sẽ cần nhìn nhối cái nó phu tại nhìn nhối nên nó sáu ta đây thôi nhìn nhối nó sáu ta đây anh em ấy là live lại xem anh em không để cái này ngày không đi anh người sẽ lạc của xây gì nusi dah lại xem cái live của xem mày em nusi cha đi nè ấy chơi cha đi ấy thôi ấy mi cha kìa cái sao tụi cái này nó ngồi mi cha kìa cái đấy gì nè mi cái cha nuôi biết comment đó तुम में दे क्या मेकअप करेगा तुम तो मैं स्किन ले खुदी आया इधर आओ बेमा sana thôi bi se gole wa ngang खुदी मेकअप का ना दो ना भी tao nói cái makeup tao rồi xe ai video ai cái này ngang rồi nó ngang rồi xe nhìn nếu cái quay sao xe nhìn nếu chắc sao không xe nhìn không chắc sao không xe Phật này xe good girl này Phật này xe good girl Nene bobo chắc chabo chắc chắn bố cái răng nó bye là hâu rồi ai nâng lại ai dạng kim sana khi vậy sana luôn chalo Inder chalo sana luôn nanggi live ai gym sana khi vậy nang LB ai gym sana khi vậy thôi bile iche anu tha thak phare pikhiba iche da thani phare ai pikhiba se iche nu da thani phare ai ne thôi na kare gi pikhi se iche ka ijang chage iche ka ijang no Kaita? Papa manasake mama? Ino aise? Mama manasake papa. Mama manasake? Kani itu nini o goi sano idro? Nang timbiyo. Nini o goi sano idro? Nini na tu nonda kori se? Na video to ko sara gidi hasi timbi mama nakta. Video ajing tu video ta koi hai mayam akoi kasi kari ta maten cha tu no mayam dai jaro se. Kasi kari maten cha tu no mayam dai se. Mama itu nini o kari maten cha tu no. Sananu aina khangigidene heng sure heng sure to ge ai chena Thailand Elisa lakle ai Thailand Elisa lakle aje irole nasidi o che iron ba hau buni boy che ai di grai chaning mane iron ba se grai mukbang to budi iron ba se grai iron ba ta cha ba ya ne ji ti khura chak charabo onda khura gai re Hare Krishna khura gai re mu ai khura malabo ai se khura ga kausale onda ô mà khura ai cái nói không thì khura sẽ cái em chơi chơi là bao nhiêu chứ à gì rồi liền cái gì ấy khura cái này thì ta brother ai cũng cầu da khura ai sẽ cái nói không đấy chứ khura ai cũng sẽ lẽ Thailand ngược ra na chị iron baga cái no iron baga đấy đi cái nó cái chăm chăm nghe cái iron baga tu cái hangam mathun ga oina kan nas phajana nai thani nge di bo iron baga tu cái hangam di kare hangam ko au duni ne nga khoi na mukbang to isen nai thani nge duni pata nai ro jon chak jaw ro man jon chak matam da di hai ni ngai lete phajana nai thage du matam da di anu khuman ni chena kare ba saudi da iche anu khoi family na full support ni full support to jare ai kare Tebet ki tau ibita ne khoromjari pupu hairak kani hairak lani soidare ai
ꯈꯨꯔꯥꯡ ꯈꯨꯔꯥ ꯀꯔꯤ ꯈꯨꯔꯥꯗꯤ ꯄꯨꯄꯨ ꯍꯥꯏꯔꯛꯂꯤꯅꯤ ꯁꯣꯏꯗꯔꯦ ꯑꯩ ꯄꯨꯄꯨ ꯃꯥꯜꯂꯕꯣ ꯑꯩꯁꯦ ꯑꯣ ꯄꯨꯄꯨ ꯃꯥꯜꯂꯦ ꯀꯞꯄꯨꯔꯣ ꯄꯨꯄꯨꯒ ꯍꯥꯏꯔꯦ ꯀꯞꯄꯨꯔꯣ ꯃꯌꯥꯝ ꯀꯞꯁꯜꯂꯛꯀꯅꯤꯀꯣ ꯀꯩ ꯏꯉꯥꯡ ꯆꯥꯒꯦ ꯀꯔꯤ ꯏꯉꯥꯡ ꯆꯥꯒꯦ ꯑꯦꯜꯁ ꯁꯤꯛꯂꯥꯔ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯔꯤ ꯏꯉꯥꯡ ꯆꯥꯒꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯔꯣ ꯑꯩꯁꯦ ꯆꯥꯗ꯭ꯔꯤꯅꯦ ꯑꯦꯜ ꯑꯦꯝ ꯁ꯭ꯇꯥꯏꯂꯔ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯅꯨ ꯈꯨꯃꯟ ꯏꯆꯦꯅ ꯊꯣꯏꯊꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯣꯏꯊꯣꯏ ꯚꯤꯂꯦꯖ ꯐꯨꯗ ꯏꯆꯦ ꯑꯅꯨ ꯏꯕꯥꯏꯒꯤ ꯃꯥꯡꯒꯤ ꯃꯔꯨꯗꯣ ꯄꯨꯟꯁꯤ ꯆꯠꯄ ꯀꯥꯎꯔꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯆꯦꯅꯨ ꯏꯕꯥꯏꯒꯤ ꯃꯪꯒꯤ ꯃꯔꯨ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯪꯒꯤ ꯃꯔꯨꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯔꯣꯏ ꯂꯥꯏꯔꯛꯈꯨꯝ ꯗꯦꯕꯤꯠ ꯏꯇꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯔꯣ ꯑꯩꯁꯦ ꯀꯔꯥꯏ ꯁꯨꯝ ꯂꯥꯏꯚ ꯇꯧꯔꯛꯄꯅꯤꯀꯣ ꯃꯊꯪꯗꯗꯤ ꯑꯩ ꯚꯤꯗꯤꯑꯣꯒ ꯀꯔꯥꯏ ꯂꯥꯏꯚꯀ ꯇꯧꯔꯣꯏꯀꯣ ꯑꯩ ꯁꯨꯝ ꯇꯧꯔꯛꯄꯅꯤꯀꯣ ꯃꯌꯥꯝꯒ ꯁꯨꯝ ꯉꯁꯤ ꯇꯧꯅꯤꯡꯅ ꯑꯩ ꯉꯁꯤ ꯇꯧꯅꯤꯡꯅ ꯂꯥꯏꯐꯁꯦ ꯃꯌꯥꯝꯅ ꯇꯧꯅꯤꯡꯅ ꯇꯧꯔꯛꯄꯅꯤ ꯑꯩꯅ ꯉꯁꯤ ꯇꯧꯔꯛꯏꯁꯦ ꯂꯥꯏꯐꯁꯦ ꯀꯔꯤꯝ ꯈꯪꯗꯦ ꯂꯥꯏꯐꯀꯤ ꯃꯔꯝꯗ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯗꯤ ꯚꯤꯗꯤꯑꯣꯗ ꯐꯣꯀꯁꯅꯤ ꯑꯩꯗꯤ ꯀꯔꯤꯝ ꯈꯪꯗꯦ ꯂꯥꯏꯐꯁꯤ ꯇꯧꯔꯛꯄꯅꯤ ꯉꯁꯤ ꯃꯌꯥꯝꯅ ꯁꯨꯝꯇ ꯅꯨꯡꯁꯤꯔꯛꯏꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯔꯛꯏ ꯐꯥꯎꯅꯤꯡꯉ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯔꯥꯏ ꯉꯁꯤ ꯀꯔꯥꯏ ꯑꯩꯅ ꯀꯔꯤꯁꯤ ꯇꯧꯔꯛꯏꯁꯦ ꯐꯥꯎꯅꯤꯡꯉꯦ ꯅꯣꯡꯃꯗꯤ ꯁꯨꯝ ꯐꯖꯅ ꯍꯥꯏꯔꯛꯀꯦ ꯑꯗꯨꯗꯤ ꯅꯣꯡꯃ ꯐꯖꯅ ꯑꯩꯅ ꯀꯔꯥꯏ ꯉꯁꯤ ꯏꯁꯇ꯭ꯔꯒꯜ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯀꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯃꯥꯏꯅ ꯆꯪꯉꯛꯏꯅꯣ ꯀꯃꯥꯏꯅ ꯑꯩ ꯇꯧꯔꯛꯏꯁꯣ ꯉꯁꯤ ꯅꯣꯡꯃ ꯑꯩ ꯐꯖꯅ ꯍꯥꯏꯔꯛꯀꯦ ꯉꯁꯤꯗꯤ ꯍꯥꯏꯔꯔꯣꯏ ꯃꯊꯪꯗꯗꯤ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯀꯗꯥꯏ ꯍꯣꯔꯦꯟ ꯆꯦꯅꯦꯜ ꯆꯥꯎꯔꯒ ꯃꯇꯝꯗꯨꯒ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯉꯁꯤ ꯁꯨꯛ ꯌꯥꯝ ꯋꯥꯅ ꯇꯧꯔꯛꯏꯁꯦ ꯏꯁꯥꯒꯤ ꯄꯤ ꯇꯥꯏꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯐꯪꯉꯛꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯐꯪꯉꯛꯏꯁꯦ ꯏꯁꯥꯅ ꯃꯤꯒꯤ ꯀꯔꯤ ꯑꯋꯥꯕ ꯌꯦꯡꯕꯗ ꯏꯁꯥꯅ ꯄꯤ ꯇꯥꯏꯁꯦ ꯑꯗꯨꯅꯦ ꯑꯩ ꯉꯁꯤ ꯇꯧꯔꯤꯁꯦ ꯑꯩ ꯃꯇꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯔꯛꯀꯅꯤ ꯑꯩꯅ ꯉꯁꯤ ꯁꯨꯛ ꯌꯥꯝꯅ ꯏꯁꯇ꯭ꯔꯒꯜ ꯇꯧꯔꯒ ꯉꯁꯤ ꯑꯩꯅ ꯁꯨꯛ ꯌꯥꯝꯅ ꯃꯌꯥꯝꯂꯣꯝꯗ ꯈꯪꯉꯤꯁꯦ ꯑꯥꯔ ꯖꯦ ꯃꯤꯇꯩ ꯍꯥꯏꯅ ꯈꯪꯉꯛꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯅ 1K ꯌꯧꯕ ꯃꯇꯝꯗ ꯑꯩꯅ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯣꯏꯊꯣꯏ ꯚꯤꯂꯦꯖ ꯐꯨꯗ ꯏꯆꯦ ꯑꯅꯨ ꯑꯩ ꯏꯕꯥꯏ ꯃꯉꯣꯟꯗ ꯗꯦꯕꯤ ꯏꯇꯥꯎ ꯈꯨꯔꯨꯝꯖꯔꯤ ꯏꯇꯩꯃꯁꯨ ꯌꯥꯎꯍꯜꯂꯛꯑꯣ ꯏꯌꯥꯝꯕ ꯍꯣꯏ ꯑꯩ ꯀꯔꯤ ꯂꯥꯏꯐꯇꯗꯤ ꯌꯥꯎꯍꯜꯂꯛꯇꯔꯦ ꯑꯩ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯇꯧꯔꯛꯀꯅꯤ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯌꯥꯎꯔꯛꯀꯅꯤ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯑꯩ ꯚꯤꯗꯤꯑꯣꯗ ꯐꯣꯀꯁ ꯇꯧꯏ ꯚꯤꯗꯤꯑꯣꯗ ꯑꯩ ꯁꯨꯝ ꯐꯣꯀꯁ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯅꯪ ꯂꯥꯛꯄꯁꯦ ꯑꯩ ꯊꯦꯡꯀ꯭ꯌꯨ ꯅꯪꯅ ꯉꯁꯤꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯁꯦ ꯑꯦꯜ ꯑꯦꯝ ꯇ꯭ꯔꯦꯂꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯁꯨꯝ ꯂꯥꯛꯆꯩ ꯍꯔꯥꯎꯖꯩ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯑꯅꯨ ꯈꯨꯃꯟ ꯏꯆꯦꯅ ꯊꯣꯏꯊꯣꯏ ꯀꯔꯤ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏ ꯊꯣꯏꯊꯣꯏ ꯚꯤꯂꯦꯖ ꯐꯨꯗ ꯏꯇꯥꯎ ꯑꯩ ꯈꯪꯉꯤ ꯏꯇꯥꯎ ꯑꯥꯔꯖꯦ ꯃꯪꯒꯤ ꯃꯔꯨ ꯑꯔꯥꯎꯕꯗꯨ ꯏꯆꯦ ꯑꯅꯨ ꯀꯧꯔꯕꯣ ꯍꯣꯏ ꯏꯆꯦ ꯀꯔꯤ ꯑꯩꯅ ꯉꯁꯤ ꯁꯨꯛ ꯄꯤꯛꯄꯗꯒꯤ ꯀꯔꯤ ꯍꯥꯏ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦ ꯈꯤꯇꯪ ꯇꯦꯕꯜ ꯑꯃ ꯄꯥꯏꯔꯒ ꯉꯁꯤ ꯇꯧꯔꯛꯄ ꯃꯨꯛꯕꯥꯡ ꯑꯩꯅ ꯉꯁꯤ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣꯗ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯛꯄꯁꯦ ꯁꯨꯛ ꯄꯤꯛꯄ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯋꯥꯅ ꯂꯥꯛꯈꯤꯗ ꯌꯨꯇ꯭ꯌꯨꯕ ꯏꯁꯇ꯭ꯔꯒꯜꯁꯦ ꯑꯩ ꯋꯥꯅ ꯊꯣꯛꯂꯛꯄ ꯋꯥꯅ ꯀꯔꯤ ꯊꯧꯔꯛ ꯉꯁꯤ ꯐꯪꯉꯛꯏ ꯏꯁꯇꯦꯞꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯅ ꯉꯁꯤ ꯏꯁꯇ꯭ꯔꯒꯜ ꯇꯧꯔꯛꯏꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯌꯥꯝ ꯋꯥꯅ ꯇꯧꯔꯛꯏꯌꯦ ꯑꯩ ꯏꯃꯣꯁꯅꯦꯜ ꯋꯥꯔꯤ ꯉꯥꯡꯅꯤꯡꯗꯔꯦ ꯃꯄꯤꯠ ꯄꯤ ꯇꯥꯗꯣꯔꯦ ꯑꯩ ꯉꯥꯡꯅꯤꯡꯗꯦ ꯏꯃꯣꯁꯅꯦꯜ ꯋꯥꯔꯤꯁꯦ ꯑꯗꯨꯒꯤ ꯑꯩ ꯃꯌꯥꯝꯒꯁꯨ ꯀꯔꯥꯏ ꯂꯥꯏꯐꯇ ꯀꯔꯥꯏ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯑꯩꯁꯨ ꯀꯔꯥꯏ ꯉꯝꯗꯦ ꯉꯁꯤ ꯌꯥꯝ ꯋꯥꯅ ꯂꯥꯛꯏꯅꯦ ꯉꯁꯤ ꯋꯥꯅ ꯉꯁꯤ ꯃꯔꯝ ꯇꯧꯔꯛꯏꯅꯤ ꯏꯇꯥꯎꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯋꯥ ꯉꯥꯡ ꯉꯝꯗꯔꯦ ꯋꯥ ꯉꯥꯡ ꯉꯝꯗꯔꯦ ꯍꯣꯏ ꯏꯆꯦ ꯗꯦꯕꯤꯠ ꯚꯥꯏ ꯏꯇꯥꯎꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ
LM Stellar ichanupisu yahol hoi yaholake video da sum yawakani bino David Bai enu khumini chena arje chakcharuge tholage ko good night ma'am hoi che chakcharu ro hoi che good night thoi thoi bilai food bino light on thoi thoi itau chakcharubo itau khoromjari arje kapkanu bai kapte itau khoromjari ma'am comment lak ma'am ki kare loi live chakra ba kaino khangde ne LM Seller yamba kaya ba yamba hoigi yumnakse kai hoige yamnakse yumnakse kari hoige ai asam gini na kana LM Seller ai asam gini ai karinga district ni nang hai di sai khangde yamba hoigi yumnakse kai lei oi kai oi oi karinga district ni hai moto isau iso show speed hai re show speed hai moto mitei ro mayang ro oi mitei ni ye as noi bet kum na phai yam nungsi thagatchari khoromjari mayam noi lakpa ja khoromjari mathang da su mai lakpio yamagi surname do as aigi ming krai Rajiv kawi Rajiv LM Stellar aigi maming Rajiv kawi ko aigi surname di asuni kari hani itao please kap kanu Rajiv bhai kapte stupid chatlo adu kwak as ya nungsi nang kai gino nang comment lai nang nungsi nang comment torise chatlo adu kwak khoramjari bet comment noibu khoramjari mathang aigi video ta su lakpyo ngasi ai lap ta lakpi sei mathang video su lakpyo yam nungsi inaura ibungra ichanra khangdare nang laise yam khoramjari nungsijari mathang da su lakpyo aigi video khudingi lakpyo hainingai leitena thagatchari mayam noibu LM Stellar Assam da adum pokpa Manipur dagi chatkibaro yamba nateda ai Assam da pokpani Assam da laik tambani Assam da leibani hajiksu Assam da leiri dugai Assam da su laik tammaga hajik Assam da leiri mayam adune ai Assam gini Manipuri chatpa nate Assam da lim leibani aigi mapa Assam da leibani khangdi mapa na kai leirubodi khangde ko mapa na Assam da sum leibadi ge khangmadi siga Assam da leire over acting yam towi kwak ha nay tarage mukbang da tudi nang mukbang da lagbiyo ay nay thawa to nang mukbang da yangum fazana nay thage duga mukbang da usitere he mayang nang amuk tabda painiya as nung sijay he nang gi comment se bo nang laise nung sijay he nang gi comment da laise gi kare la LB da laise yam nung sijay nang bu aina thagat cheri nang bu aina fazana LM Stellar yambagi nupi ju Assam dagi ro hoy Assam gi ne gi nupi su itaw LB off torasi chak charo LB off torasi ro mayam happy ro ay LB off torage ichanupi kay ming koge ichanupi ming aksita koge
ꯕꯤꯅꯣꯠ ꯂꯥꯏ ꯂꯩꯕꯤꯔꯤꯕꯣ ꯏꯇꯥꯎ? ꯃꯅꯤꯄꯨꯔꯗ ꯂꯥꯛꯇ꯭ꯔꯤꯕꯣ ꯏꯌꯥꯝꯕ? ꯂꯥꯛꯇ꯭ꯔꯤꯗ ꯏꯅꯥꯎ, ꯑꯩ ꯃꯅꯤꯄꯨꯔ ꯂꯥꯛꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯒꯤ ꯀꯔꯥꯏ ꯏꯇꯥꯎ ꯃꯌꯥꯝ ꯂꯩꯔꯤ, ꯏꯇꯥꯎꯁꯨ ꯂꯩ ꯃꯅꯤꯄꯨꯔꯗ, ꯑꯩꯒꯤ ꯏꯆꯟꯁꯨ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯂꯩ꯫ ꯃꯅꯤꯄꯨꯔꯗꯤ ꯂꯥꯛꯇ꯭ꯔꯤ ꯏꯇꯥꯎ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯒꯤ ꯄꯨꯡ ꯄꯥꯎ ꯐꯥꯎꯅꯩ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯇꯥꯎ ꯃꯌꯥꯝ ꯂꯩꯗ, ꯃꯣꯏ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯗꯨ ꯃꯤ ꯃꯇꯧ ꯇꯝꯗꯕꯤ ꯇꯧꯔꯒ ꯑꯣꯚꯔ ꯑꯦꯛꯇꯤꯡꯁꯨ ꯇꯧꯈ꯭ꯔꯅꯨ꯫ ꯑꯁ ꯀꯅꯥꯒꯤ ꯃꯇꯧ ꯇꯝꯁꯤ ꯍꯥꯏꯅꯣ ꯑꯗꯨꯗꯤ? ꯅꯣꯡꯃ ꯂꯥꯛꯄꯤꯌꯣ꯫ ꯍꯣꯏ ꯂꯥꯛꯀꯦ, LM ꯁ꯭ꯇꯦꯂꯔ ꯍꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯅꯪꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯗꯣ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗꯁꯨ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ꯫ ꯗꯦꯕꯤꯠ ꯏꯇꯥꯎ ꯆꯠꯈ꯭ꯔꯕꯣ ꯂꯩꯔꯤꯕꯣ? ꯑꯃꯨꯛꯇꯪ ꯍꯥꯏꯔꯝꯃꯣ꯫ ꯏꯇꯥꯎ ꯕꯤꯅꯣꯠ ꯂꯩꯔꯤꯕꯣ? ꯃꯌꯥꯝꯁꯦ ꯀꯣꯃꯦꯟ ꯂꯥꯛꯈꯤꯗ꯭ꯔꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯃꯤꯇꯩ ꯃꯆꯥ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯍꯣꯏ ꯏꯅꯥꯎ, ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏ, ꯏꯃꯥ ꯂꯩꯕꯥꯛꯅꯤ ꯃꯅꯤꯄꯨꯔꯁꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤ꯫ ꯀꯔꯤꯝ ꯈꯟꯒꯅꯨ, ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯂꯩꯔꯤꯁꯦ ꯀꯔꯤꯝ ꯈꯟꯒꯅꯨ, ꯃꯤꯇꯩ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ꯫ ꯏꯅꯥꯎ ꯀꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯔ? ꯃꯅꯤꯄꯨꯔ ꯀꯥꯏꯒꯤꯅꯣ ꯏꯅꯥꯎꯅ? ꯃꯅꯤꯄꯨꯔ ꯀꯔꯝꯕ ꯀꯔꯤ ꯍꯥꯏ ꯃꯐꯝꯒꯤꯅꯣ? ꯏꯅꯥꯎꯃꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯤ ꯀꯩꯅꯣ? ꯌꯨꯝꯅꯝ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏ? ꯁꯥꯒꯩ ꯍꯥꯏꯔꯣ? ꯑꯩ ꯃꯅꯤꯄꯨꯔ ꯁꯥꯒꯩ ꯍꯥꯏꯔꯣ? ꯈꯪꯗꯦ ꯁꯥꯒꯩꯗ ꯍꯥꯏꯁꯤꯗ ꯀꯩ ꯍꯥꯏꯅꯣ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩ ꯌꯨꯝꯅꯝ ꯍꯥꯏꯗꯤ ꯈꯪꯗꯔꯦꯀꯣ ꯑꯩ꯫ ꯁꯨꯔꯖ ꯁꯤꯅꯝ ꯍꯥꯏ ꯃꯌꯥꯝ ꯕ꯭ꯔꯣ꯫ ꯍꯥꯏ ꯁꯨꯔꯖ ꯁꯤꯅꯝ ꯂꯥꯛꯑꯦ, ꯑꯩꯒꯤ ꯀꯗꯥꯏ ꯁꯞꯄꯣꯔꯇꯔ ꯑꯩꯒꯤ ꯏꯅꯥꯎ ꯑꯃ ꯂꯥꯛꯑꯦ꯫ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ, ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯏꯅꯥꯎꯅꯤ꯫ ꯕꯣꯂꯨ ꯆꯥꯛ ꯆꯥꯔꯕꯣ? ꯕꯣꯂꯨꯁꯦ ꯂꯛꯈꯤꯄꯨꯔꯒꯤꯅꯤ, ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯍꯧꯗꯔꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯀꯣ ꯑꯩ ꯀꯔꯤ ꯍꯥꯏ ꯃꯌꯥꯝꯒꯤ ꯀꯔꯤ ꯍꯥꯏ ꯔꯤꯀ꯭ꯋꯦꯁ ꯊꯝꯕꯗꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦꯒꯦ꯫ ꯁꯨꯔꯖ ꯁꯤꯅꯝ ꯋꯥꯔꯧꯒꯅꯨꯀꯣ, ꯑꯩ ꯀꯔꯤ ꯍꯥꯏ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨ ꯃꯇꯝꯗ ꯅꯪ ꯂꯛꯈꯤꯄꯨꯔꯒꯤꯅꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯎꯈꯔꯦ, ꯋꯥꯔꯧꯒꯅꯨꯀꯣ ꯃꯊꯪꯗ ꯁꯨꯝ ꯍꯥꯏꯕꯤꯔꯛꯀꯦ꯫ ꯁꯤꯅ ꯑꯍꯥꯟꯕꯅꯤ ꯕꯣꯔꯣꯒꯤ ꯂꯥꯏꯐꯁꯦ ꯌꯦꯡꯂꯤꯁꯦ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯉꯁꯤ ꯂꯥꯏꯚ ꯇꯧꯔꯤꯁꯦ꯫ ꯐꯨꯜ ꯅꯦꯝ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯐꯨꯜ ꯅꯦꯝ ꯔꯥꯖꯤꯞ ꯁꯤꯡꯍ꯫ ꯁꯨꯔꯖ ꯁꯤꯅꯝ ꯆꯥꯛ ꯆꯥꯔꯕꯣ? ꯋꯥꯔꯧꯗꯦꯗ ꯕ꯭ꯔꯣ꯫ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯨ? ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯈꯪꯗꯦꯀꯣ, ꯑꯩꯒꯤ ꯑꯍꯥꯟꯕ ꯂꯥꯏꯐ ꯇꯧꯕꯅꯤ ꯀꯅꯥ ꯑꯩꯒꯤ LBꯁꯦ ꯀꯔꯤ ꯍꯥꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯗꯤ ꯈꯪꯗꯦꯀꯣ, ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ LBꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯥ? ꯑꯩ ꯑꯍꯥꯟꯕ ꯇꯧꯕꯅꯦ, ꯑꯩꯗꯤ LB ꯇꯧꯗꯦ꯫ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯇꯧꯕ ꯃꯤꯅꯤꯅ LBꯗꯁꯨ ꯌꯥꯝ ꯇꯧꯕꯤꯗꯦ꯫ ꯁꯨꯝ ꯉꯁꯤ ꯑꯍꯥꯟꯕꯇꯅꯤ ꯆꯪꯉꯛꯏꯁꯦ꯫ LBꯁꯦ ꯍꯩꯕ꯭ꯔꯥ ꯍꯩꯇ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯆꯪꯉꯛꯄꯅꯤ꯫ ꯃꯌꯦꯛꯁꯦ ꯈꯔ ꯁꯦꯡꯕ ꯋꯥꯠꯂꯤ, ꯅꯈꯣꯏ ꯁꯦꯡꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ꯫
ꯁꯦꯡꯕ꯭ꯔꯣ còn là hai ta là bao nhiêu lì nè mà ꯃꯌꯦꯛꯁꯦ ꯈꯔ ꯁꯦꯡꯕ ꯋꯥꯠꯂꯤ ꯂꯥꯏꯠꯁꯦ ꯈꯔ ꯌꯥꯔꯦꯗ ꯏꯆꯥꯅꯨꯄꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯏꯌꯥꯝꯕꯒꯤ ꯁꯨꯔꯅꯦꯝꯗꯣ ꯃꯌꯥꯝ ꯃꯌꯦꯛꯁꯦ ꯈꯔ ꯁꯦꯡꯕ ꯋꯥꯠꯂꯤ ꯏꯌꯥꯝꯕꯒꯤ ꯁꯨꯔꯅꯦꯝ ꯑꯩ ꯍꯤꯖꯝꯅꯤ ꯑꯩꯈꯣꯏꯗꯤ ꯍꯤꯖꯝ ꯍꯥꯏ ꯃꯌꯥꯝ ꯇꯧꯔꯣ ꯃꯌꯥꯝ ꯇꯧꯔꯣꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯃꯩꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯃꯊꯛꯇ ꯂꯩ ꯀꯗꯥꯏ ꯂꯥꯏꯠꯁꯦ ꯈꯔ ꯄꯋꯥꯔ ꯌꯥꯝ ꯀꯟꯗꯦꯕ ꯑꯗꯨꯗꯃꯛꯇꯅꯤꯗ ꯍꯦꯜꯂꯣ ꯎꯔꯕꯣꯁꯤ ꯁꯤꯁꯇꯔ ꯍꯦꯜꯂꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯔꯤ ꯍꯥꯏ ꯉꯥꯛꯇꯪ ꯂꯩꯔ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯑꯗꯨ ꯂꯩꯔ ꯑꯩ ꯃꯨꯛꯕꯥꯡ ꯑꯃꯨꯛ ꯇꯧꯗꯣꯏꯅꯤ 이찬우비세 짝짜러보 짜디다 이거 묵방 두드니 마 아마 이거 묵방 두드니 하이 메야 마야 두드니 hello 베데 또 hello 베데 하이 하이 니네 하이로 니네 고 그다음 đi 니네 bùa rồi anh à nó cũng đây 부러 니네 하이 들어 하이 니네 đó là hai bên này hai chị rồi cùng 하이 니네 hello 베데 하이 또로고 하이 또로고 마삭 파자비 니네 우르바시 하이라고 마삭 파자비 니네 우르바시 하이라고 하이 니네 아요 니네 라이브 taurisida haurage hang kari haurage ai kini masak khadabi nini urbasi oh live taurisida hang haurage ai hang haurage hango lai kum binod itaw kai junu kene nang moi grai live to comment mo tharak tene bo itaw nungai te ko dumai to rakono ai gi krai ai na live to bose nang comment tharak te ai yam sawi urbasi sister noksalle surja sinam boro se kadai gi haino ko kaw ai cái video sum kui na jenga gai kai gi na kaw gre aya ai kaw gre aya aina khangi nang kai gi no aina kadai sister urgasi nang siljar sunai gi na tro aina siljar nang khangi nang nai gi leibam hom khang de ma ai kadai cái nó gini ne koringo district gini ne Papa, acha sevio. Maman ke jengene sari sai wajai. Mình lại sai bisa duri ting 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 ting. Sai bisa ai comment pa ke se ai comment pa di uro rồi mày nó comment thai se bro se kadai gi hai no kau gre. Halo. Oh, kan udah hai di dia. Oh, secana kona sorry masa kuda ba. Papa. Urbashi na tene hai se kare surja sinam na ai jini bro ai kare koringo district ni sorry kare urbashi no dana te ko. Mana ha kuni. Urbashi star bede se jam nungsi magi kuku jam thak iko kuku yam thai kuku nang yam kuku thai ai tu mayam ni nena nang jam ising thai ai urbache soibam binod borok khomjari देखो Papa na chung sevio naman narse. chak mayam charok o chanupi chak mayam chak ko ai tu do kara dadana ne nang chak yam chaw ai dadana nang chak cha de ai chak cha yam chaw ai urbache soibam ei nate o hoi ne nang nate sorry ei kara nang ne khalu re Papa sa sevio ne. Lakhimpur Binod itaw Lairakum Binod itaw from Jari Surja Sinam Borogi number pami aigi number aigi krai Facebook ta lao ai Facebook ta la ka pige nangi number aigi number se Facebook ta follow toro chị bây giờ đây chị bị cái làm aigi krai RJ Mitei blog haina leibuni aigi krai FB krai page leibuni FB page leibuni duga follow toro da anh em mình đây cái live chị RJ Mitei blog hai leibuni aigi FB da page leibuni duga follow toro ai duga sum wari sanasi duga urbasi soibam inema kaida chat kharage yo inema siga leidi to siga inema thabak tawri thabak yam kalli inema se aipti ki kare nungdang mu thabak taw leibani duga lo ga igan loina na mukbang tawbe yam wa taw brogi number par me kaida chat ke
ꯁꯨꯔꯖꯁꯤꯅ ꯕꯣꯔꯣꯒꯤ ꯚꯤꯗꯤꯑꯣ ꯁꯤꯡꯁꯦ 이디바 하나기 ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯌꯦꯡꯗꯕ ꯂꯩꯗꯅ ꯀꯣ ꯊꯤꯔꯒ ꯌꯦꯡꯉꯤꯅꯤ ꯑꯁ ꯑꯩꯒꯤ ꯀꯔꯥꯏ ꯚꯤꯗꯤꯑꯣꯗꯣ ꯅꯪ ꯃꯊꯪ ꯁꯨꯝ ꯐꯪꯒꯅꯤ ꯀꯔꯥꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯀꯔꯥꯏ ꯑꯩꯒꯤ ꯀꯔꯥꯏ ꯆꯦꯅꯦꯜ ꯆꯪꯉꯒ ꯁꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯃꯈꯥꯗꯤ ꯂꯣꯏ ꯐꯪꯕꯅꯤ ꯁꯨꯝ ꯐꯪꯒꯅꯤ ꯑꯗꯨꯒ ꯆꯠꯂꯒ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯌꯨ ꯎꯔꯕꯁꯤ ꯁꯣꯏꯕꯝ ꯕꯤꯅꯣꯗ ꯕ꯭ꯔꯣ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯒꯦ LM ꯁꯦꯂꯔ 이태이마기 ꯄꯨꯟꯅ LB ꯇꯧꯔꯛꯑꯣ ꯍꯣꯏ ꯅꯣꯡꯃ ꯇꯧꯔꯛꯀꯦ ꯑꯩ LBꯁꯦ ꯇꯧꯅꯤꯡꯗꯦ ꯀꯔꯤꯗꯃꯛꯇ LB ꯑꯩ ꯇꯧꯗꯦ LBꯗ ꯑꯩ ꯀꯔꯥꯏ ꯑꯩ ꯁꯨꯖꯥꯡ ꯌꯥꯎꯔꯣꯏꯍꯦ ꯐꯣꯀꯁ ꯇꯧꯗꯦꯕ ꯑꯩꯅ ꯀꯔꯥꯏ ꯇꯧꯔꯤꯁꯦ ꯀꯔꯥꯏ ꯚꯤꯗꯤꯑꯣꯗ ꯐꯣꯀꯁ ꯇꯧꯔꯤꯅꯤ ꯑꯩ LBꯗ ꯁꯨꯖꯥꯡ ꯐꯣꯀꯁ ꯇꯧꯗꯦ ngasi LBꯗ ꯂꯥꯛꯄꯅꯤ ꯑꯩꯅ ꯀꯔꯥꯏ ꯎꯪꯒꯤꯅꯤ ꯑꯩꯅ LB ꯂꯥꯛꯏꯁꯦ ngasi ꯑꯩꯅ 1K ꯐꯥꯔꯒ ngasi ꯑꯩꯅ ꯀꯔꯥꯏ LB ꯂꯥꯏ ꯅꯠꯇ꯭ꯔꯗꯤ 1K ꯐꯥꯗꯗꯤ LB ꯂꯥꯛꯁꯨ ꯂꯥꯛꯑꯝꯃꯣꯏ ꯑꯗꯨꯒ ꯑꯩꯒꯤ ngasi 1K ꯐꯥꯗꯁꯨ ꯑꯩ LB ꯂꯥꯛꯁꯨ ꯂꯥꯛꯑꯝꯃꯣꯏ ꯀꯩꯗꯃꯛꯇ ꯑꯩ LB ꯂꯥꯛꯅꯤꯡꯗꯦꯕ LBꯗ ꯑꯩ ꯐꯣꯀꯁ ꯇꯧꯗꯦ LBꯗ ꯑꯩꯒꯤ ꯐꯣꯀꯁꯇꯤ ꯚꯤꯗꯤꯑꯣꯗꯅꯤ ꯑꯩꯅ ꯐꯣꯀꯁ ꯇꯧꯔꯤꯁꯦ ꯋꯦ ꯅꯥ ꯁꯨꯝ LBꯗ ꯀꯦꯂꯝꯃꯦꯅꯦ ꯁꯨꯝ ꯃꯥꯏꯗꯤ ꯅꯣꯡꯃꯩꯗꯃꯛꯇ ngasi ꯂꯥꯛꯄꯅꯤ ꯃꯊꯪꯗꯗꯤ LB ꯂꯥꯛꯑꯔꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯑꯩ LBꯗꯗꯤ ꯂꯥꯛꯇꯦꯀꯣ ꯕꯥꯁ ngasi ꯇꯧꯕꯅꯤ ꯉꯔꯤ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯅ LB ꯇꯧꯕꯁꯦ ꯃꯌꯥꯝꯅ ꯎꯕꯗ ꯑꯩꯅ ꯀꯔꯤ ꯍꯥꯏ LBꯁꯦ ꯀꯩꯅꯣ ꯄꯣꯠꯁꯦ ꯍꯥꯏꯁꯦ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯅ ngasi ꯂꯥꯛꯄꯅꯤ ꯅꯈꯣ 1K ꯐꯥꯗꯤ ꯃꯃꯥꯡꯗ ꯑꯩ LB ꯇꯧꯗꯦ ꯑꯗꯨ ꯃꯃꯥꯡꯗ 1K ꯐꯥ ꯃꯇꯨꯡꯗ ꯑꯩꯅ LB ꯇꯧꯔꯛꯏꯁꯤꯅꯦ ngasi ꯑꯍꯥꯟꯕꯅꯦ ꯑꯩꯒꯤ LBꯁꯦ ꯃꯌꯥꯝꯅ ꯑꯩꯒꯤ LBꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯗꯤ ꯈꯪꯗꯦꯀꯣ ꯑꯩ ngasi ꯑꯍꯥꯟꯕꯅꯦ ꯃꯊꯪꯗꯗꯤ ꯑꯩ LB ꯇꯧꯔꯔꯣꯏ ꯁꯨꯝ ꯑꯩ ngasi ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯃꯌꯥꯝꯒ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯌꯥꯝꯒ ꯖꯦꯛꯇꯅ ꯅꯪ ꯄꯨꯔ LBꯁꯦ ꯀꯔꯤ ꯍꯥꯏ LB ꯇꯧꯔꯒ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯇꯧꯕꯁꯦ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯌꯦꯕ LBꯁꯦ ꯇꯧꯗꯦ ꯃꯌꯥꯝ ꯑꯩ ꯁꯨꯝ LBꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯝ ngasiꯇ ꯂꯥꯛꯏꯅꯦ ꯅꯠꯇꯗꯤ ꯑꯩ LB ꯇꯧꯗꯦ ꯗꯨꯏꯅꯤ ꯀꯣꯃꯦꯟꯗ ꯍꯦꯛꯇ ꯄꯤꯔꯛꯏꯗꯣ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯗ दुईनी उर्वशी चादरी कहीं ऐसे मैं सूरज सिन्हा कहीं ऐसे दुईनी कमेंट हेक्ता पिरक ईदो वीडियो सिंधुदा करे कमेंट पिरे है रो ऐसे आई हाय ngam ko nangi comment se bro mukbangi mathen mokoi se inema towi natro hoye kare urbashi inema na towi aina kare mukbangi kare ana matte mana thongba aina kare ai पोचै से करे कर्म चादिनो करी चादिनो अइना करे आइ लो डिस करे तो अइना तो विना बदु पोतो अइना करे आइ चाबैगी पोचे करी चादिनो कुमाइ तोदिनो करी तोसिनो अदुदो अइना करे लोइ मकोकदा सानारागा दुगैगी इचेदा थोंगालिनियाबा ꯆꯦꯒ ꯍꯥꯏꯔꯦ ꯏꯅ ꯃꯗꯥꯏ ओ इनेमा सॉरी इनेमा दाइनि इनेमा दाइना थोंगालिनियाबा मुगबांगी मथेन मुगबांग से इनेमा तोइदा विनोद ब्रो आइबु सपोर्ट तोबियो ओइ इताव विनोद करे उर्वशी सपोर्ट तोदरो उर्वशी का कनेक्ट लाइतरो आइसे लाइक क्रम विनोद सिंह उर्वशी तौजगे हेलो जेंगहलो कनानो जेंगहलो आइसे कना जेंगहलो आइनो उर्वशी सिस्टर कना जेंगहलो आइनो ओए बेदे कनोदि उर्वशी सोइबम हेलो जेंगहलो इनेमा जेंगल ओ इनेमा से कुमाइ जेंगहदुनो इनेमा से जी थबक कलि सेराओ ngатang जेंगम बिरो सिला लाउने मयाम जेंगनिंगे आइनोदा इकाई आई याम वाना करे मुकबांग पुरक्पनि मोइसे LM स्टाइल खरा तो बिरक ओ कइनो आइ खरा तो बिरक ओ खरमजारी सूर्य सिनाम खरमजारी किट बोरगिसु याम yengi video singdo yam nungai bani mai video don get yo hai to budo urbasi soibam bede chahi kya su pharage sister bede ki chahi mari hele अंदर करे नवंबर द मागी chahi mari आप हो गरे हाजी chahi mari class ni हाजी लाइसे हाजी bede chahi kya su lage दुगले रकम विनोद सिंह इबेमा लागे इबेमा काइनो 저 디비 마이 저너도 햄 विनोद इताव की मयामना सपोर्ट तौबिउ विनोद इताव सु करे 1K फादुरे मयाम मागी सु करा सपोर्ट तौबिउ इताव विनोद सु तुम माजु चमना मुकबांग तौबनी को इताव दि करे सांगा सादबनी मयाम मागी चैनल सु मयामना सु नुंसी विदना सपोर्ट तौबिउ अखोय मयाम सु सपोर्ट तौबिनसी इताव विनोद किसु मयाम लोय की सपोर्ट तौनै ऐ कनामु की करे वीडियो येंगदबा खोतबा तौदेको लोय की वीडियो येंगी उर्वशी आयु मयाम ऐगी चैनल दा उर्वशी दे ऐगी हादी फंगनबा ऐगी इचन नि सिसे सिस्टर नि मा ऐगा ऐना 500 700 लेंगाय दा उर्वशी सिस्टर से ऐना फंगनबनी को कनो तौरिने मासु मागी चैनल सु मयाम ना सपोर्ट उबि उर्वशी सु मयाम ऐ गनोबत करे इचिन नाउ ऐगी एलबी दा लाजु मागी चैनल सु सपोर्ट उबि मयाम उर्वशी की सु
누구 비노라 이따우수 그래 애기 이따우니고 마수 그래 한dak 1K 파도래 mayam punnamakna loi support tobigo amana soi support tobina siko aduni mayam ai su kare ai ngasi wa kon na ai su ngasi 1K 2K jaurai se mayam gi nungsi biduna support torokpadi ngasi sumai jaurai ni nata de kamai jaugni mayam gi support til ngasi sumaina kare ni mayam su kare sumaina matang da sumaina mayam su sumaina 1K 2K jauba mayam na struggle tawraga mayam gi kare success hoiba do tu pami ai su mayam ai ju support tobini mayam gi soi ngamba khuding ai ju mayam gi loi support tobini kaim nungai taba khan ngano ai ngasi ka kare ngasi kare 2K jogore 3K jogore 5K jogore ai do tu kaim khan nganu na sa gi video da focus to masa gi content fajalu atu ni ari atai karim khan nganu mayam atu karim khan ngano ai su kare isa gi ina isa na ngamba to bodo duni dei ni ngasi tawri se nata dei kana mu gi support to lo de e kana mu gi support ki kare makha kana mu gi da hai su hai ru de ai gi sa gi kare content thadaraga isu sa tawrine adune ai pami ai karim mayam gi support ti ngasi mayam na support oi yam nungsi ongkini haini ngai lete ngasi ngarang ai na monetize to matam da kyam harawi haini ngai lete ngasi khalamine ai kare ai gi channel je kari oi gani kumai to guni kai to guni ai do khangde sana bu khangde kari oi ne ai gi mail la gaina yang ngasi kare ai YouTube success ore your YouTube partner hai lakh ko nam nu ai gi kare chen so lai surat bina bro se sanglagi LB da toina toroko ai LB toina torok ngamoi ko kare surat sinam waro gunu ko ai ngasi to bani mathang de khang de to ba to ngam da itau to village food itau khoromjari surat pun full support to jari bro gi urbasi si soibam khoromjari thoina ai khoromjari dugai like rum binod singa itaw nungsi itaw ngasi degegi ay ngasi ngasai degi leyo ngasai de lulu khatabi ai ramai se khatabi ai lulu khatabi chak charo bo bro chadri sister chadri chak ngata le kai nei thadu ni mukbang da ila nei tharage tu chanu bine kai no to sai tu ai gi ring lai se loi la thoga pula e manga sam da mga salo tok sa Tasar bo urbasi hoibam thoi khoromjari M Rabi live lakribo bro sister M Rabi sister khoromjari nangai gi live to lakwi damakta LB lakiro bro ngam lai sister ngasi thani lai se urbasi hoibam bro itei su yam mayam henbo iro hoi sister mayam gi support ti su henbo jage LM secular iteima su live to yalo oh please hoi jaw lake chakcharo bo lu khatabi chakcharo bo mai gi mami se khangde khatabi ai ra gino thoi village food itao ai video upload tori RJ hoi to urbasi sister chakcharo bo inema kadai gi ningol no haiba iteima se akhoi pathar gandi gi kare nang na chalui do pathangani chalui haibodo pathangani kenu gini luar pua bajai sora luar pua haibodo doai gini bajai sora luar pua gini hai mayam akhoi ajing nei thabau darage ini mah kadai gi ningol no ma kare itai hatai lo la kare ai bazai sora dugil kare kanu moi khundo kaino luar pua gini pathrakan di laisam khundo ai chalu re laisam kun manak tani ai khoi khunjo urbasi sister kare ai laisam kun do adu thado ga khoi khunni ek laisam khumdo adu manak tani khoi ju yum khoi kare khundo Cakcare kari jang sage urbasi sister Bapi Guru Mayam Bapi Guru Mayam kanano hai bro Nakum Binod Singa Cakcadri Patalika Maria hai brogi number do Pilakpa ya katro Surja Sina mai gi number to kaino da layo ai krai gi RJ Mitei blog ai gi RJ Mitei kare ai page ta lak piro duga la ga onda kare follow to biro duga inongi number pira ke sikadi live to di number pi ya ro ina waro gunu ko kare
Elina father blog hi bro em Rebi bro aidi comment lak pare ai kani bro aigi comment lak paro aise hateable ni like ta comment pi base lai sister lai comment lai Patalika Maria hai chani mi toise uro bo Patalika Maria hai yare se Hai undare. ni ne saurani nang Patalika Mar tauri hai na Bapi gurmayam bro yo ni Elina father blog RJ bro से चाही क्या सूरगे आई अनुपात हो रे तो ये Ma bede last la. Ma ban no da jani. RJ bro से चाही क्या सूरगे आई चाही रो आई अजी करे 18 प्लस ने Hay. ना करे पति कमरिया बेटे जम हाय आई जम है दी पतली कमर Almost sister hai kana de isai hai di ma ngawi tu jogo hai di ma ngawi mobile se ma mathau tai magi lu katabi mayam da haibiro aigi channel da su support biro ko haina mayam mayam loi da su haibiri kare ama support to da su ama support to bio mayam kana lai da su mayam loi kana lai biro ऐसे देखो ऐसे Urbasi देखो soibam lulu kethabi ai khangbro noi da ai laklami ai do urbasi na hai se ulobo lulu la mi lulu nang khang yai ऐसे मत tumune देखो ना papa thung wai sanang ngam de nang na ja kari do salana ming khau basu nungai ti to bani kari ming kau basu nungai te to bani ate ming kare bro kare 29 plus ni ji gai aigi age se ji 29 plus aigi makhara mathakla di khangdare yamba na digi yamba nang hanbrai na hanbrai di khangde ko ai 29 plus ni 30 plus ho jiri ko jibu 30 gi makha de lei ji ur gosi soibom lulu kethabi ai khangbro noi dai laglami mayam o lulu hai bapi gulmayam hai kanano bapi ai se bapi kanano ai khangba ngamdare ko Sing hai do ne. big bapi haro big friend hai ro em rabi oi ma 18 hai ni halle bro dagi em rabi da kaya ba oi ma 18 aina halle bro dagi ngai 18 man bro ai se oi ma dar bro aduti aina 3 years muk halle bro dagi bro aduti halamba yai ai 29 plus ni urbase soibam boro noi se adum guwahati da leiriro noi family sa ai khoi family loi di guwahati da lei ko khoi yum da di mama ta lei haji mama su marang mata sum siga lai na nai gi 1k gi subscribe kare 1k gi special kare blog to boda khoi mama do mayam su uramani du matam na mama leirami duga ina su duga 1k gi celebration family ga leina tawjare to aduni mama su sakare yam kuiti jaki thama phadri mama su jum jaki mama mathanda ada lei loi sigadi akhoi family loi siga lei jare guwahati da mathanda ni akhoi mama ada lei ri so lu yo khangye bo kam kan lakliba hang urbasi sister no da like kam binod singa itau david loi urbasi ululu kathawi noi chan chaman ichahan do unaba laklamba lai laklamba lai khurambagi nongma aduga nang ukhare aina
ꯑꯣ ꯂꯨꯂꯨ ꯑꯣ ꯍꯥꯏꯔꯦ ꯂꯨꯂꯨ ꯀꯊꯕꯤ ꯑꯩ ꯈꯪꯍꯧꯗꯔꯦ ꯀꯥꯏꯒꯤꯅꯣ ꯍꯪꯉꯤꯑꯦ ꯎꯔꯨꯕꯁꯤ ꯅꯪ ꯀꯥꯏꯒꯤꯅꯣ ꯍꯪꯉꯤ ꯑꯩ ꯈꯪꯍꯧꯗꯔꯦ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯃꯊꯟ ꯃꯊꯪ ꯂꯩꯗꯣ ꯀꯤꯗꯔꯦꯅꯦ ꯀꯔꯤ ꯃꯊꯪ ꯂꯩꯗꯣ ꯀꯤꯗꯔꯦꯅꯦ ꯑꯁ ꯁꯤꯁꯇꯔ ꯑꯩꯈꯣꯏ ꯃꯃꯥꯡ ꯑꯗꯨꯗꯤ ꯀꯤꯗꯦꯗ ꯃꯌꯥꯝ ꯑꯥꯗ ꯂꯣꯏ ꯂꯩꯗ ꯃꯌꯥꯝ ꯃꯅꯥꯛꯇ ꯂꯣꯏ ꯃꯅꯥꯛꯇ ꯀꯔꯦ ꯕꯦꯡꯒꯨꯂꯤ ꯃꯤꯇꯩ ꯂꯣꯏ ꯑꯥꯗ ꯂꯩ ꯀꯔꯤꯝ ꯀꯤꯕꯩ ꯂꯩꯇꯦ ꯑꯥꯗ ꯂꯨꯂꯨ ꯈꯇꯪꯗꯤ ꯂꯨꯂꯨ ꯀꯊꯗꯤ ꯁꯅꯥꯏꯒꯤ ꯁꯅꯥꯏꯒꯤ ꯑꯣ ꯃꯊꯪ ꯂꯥꯛꯄꯗꯤ ꯀꯧꯔꯛꯑꯣ ꯑꯣ ꯃꯊꯪ ꯂꯥꯛꯇꯗꯤ ꯀꯧꯔꯛꯑꯣ ꯍꯥꯏꯔꯦ ꯑꯦꯝ ꯔꯕꯤ 29 ꯑꯣꯏꯔꯗꯤ ꯅꯪꯅ ꯍꯦꯜꯂꯦꯕ꯭ꯔꯣ ꯑꯌꯥ ꯁꯤꯁꯇꯔ ꯏꯅꯥꯅꯣꯗꯤ ꯍꯦꯟꯕ꯭ꯔꯥ ꯑꯩꯁꯦ ꯀꯞꯂꯒꯦ 29 ꯑꯣꯏꯔꯗꯤ ꯅꯪꯅ ꯍꯦꯜꯂꯦꯕ꯭ꯔꯣ ꯑꯩꯌꯥ ꯁꯤꯁꯇꯔꯁꯦ ꯑꯩ ꯀꯌꯥ ꯁꯨꯔꯒꯦꯅꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯗꯤ ꯏꯃꯥ ꯐꯩꯅꯦ ꯕ꯭ꯔꯣ ꯑꯗꯨꯏꯗꯤ ꯃꯣꯔꯦꯛꯁ ꯀꯥꯏꯀꯨ ꯄꯔꯕꯤꯁꯟ ꯃꯣꯔꯦ ꯀꯥꯏꯀꯨ ꯄꯔꯃꯤꯁꯟ ꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯆꯦꯟꯅꯦꯜ ꯄꯥꯏꯕꯅꯤ ꯑꯣ ꯕ꯭ꯔꯣ ꯆꯦꯟꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯍꯣꯏ ꯃꯌꯥꯝ ꯃꯥꯏ ꯆꯦꯟꯅꯦꯜꯗꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯀꯣꯃꯦꯟꯗꯁꯨ ꯃꯥ ꯂꯥꯛꯄꯅꯦ ꯚꯤꯗꯤꯑꯣꯁꯨ ꯐꯪꯅꯩ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯐꯪꯅꯩ ꯑꯦꯝ ꯔꯕꯤ ꯍꯥꯏ ꯑꯛꯁꯨ ꯇꯨꯃꯤꯟ ꯂꯩꯈꯔꯦ ꯑꯛꯁꯨꯗꯤ ꯁꯤꯒꯥꯏ ꯂꯩꯈꯔꯦ ꯁꯤꯁꯇꯔ ꯇꯨ ꯃꯈꯥꯗ ꯁꯥꯟꯅꯔꯤꯃ ꯃꯥꯒꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯦꯡꯕꯅ ꯁꯤꯒꯩ ꯁꯣꯟꯗ ꯁꯤꯒꯩ ꯑꯥꯗ ꯑꯩꯈꯣꯏ ꯔꯨꯝ ꯑꯅꯤꯅꯤꯅ ꯁꯤꯒꯩ ꯁꯣꯟꯖꯛꯀꯅꯤ ꯁꯤꯒꯩ ꯁꯣꯟꯗ ꯂꯥꯛꯀꯅꯤ ꯑꯁ ꯑꯗꯨꯅꯤ ꯃꯥ ꯇꯧ ꯂꯩꯔꯤꯁꯦ ꯁꯤꯒ ꯑꯛꯁꯨꯁꯦ ꯂꯦꯃꯦꯟꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯟꯅꯔꯒꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯟꯅꯔꯕꯣ ꯑꯩꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯗꯤ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒ ꯃꯨꯛꯕꯥꯡ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯌꯥꯕ꯭ꯔꯣ ꯅꯩꯊꯕ꯭ꯔꯣ ꯑꯦꯜꯕꯤꯁꯦ ꯑꯥꯔꯖꯦꯃꯤꯗ ꯑꯦꯜꯕꯤꯁꯦ ꯌꯨ ꯇꯧꯔꯒ ꯅꯩꯊꯕꯅꯤꯅ ꯂꯨꯂꯨ ꯀꯤꯊꯕꯤ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯉꯣ ꯑꯩ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯀꯔꯥꯏ ꯂꯨꯂꯨꯒ ꯀꯔꯥꯏ ꯎꯔꯕꯁꯤ ꯁꯤꯁꯇꯔꯒ ꯀꯔꯥꯏ ꯅꯣꯏ ꯀꯅꯦꯛ ꯂꯩꯅꯗꯔꯣ ꯍꯥꯏꯁꯦ ꯂꯩ ꯌꯥꯏ ꯑꯦꯜꯕꯤꯗ ꯌꯥꯏ ꯑꯦꯜꯕꯤ ꯌꯥꯏ ꯌꯥꯕꯅꯤ ꯌꯣ ꯒꯤꯠ ꯌꯣ ꯇꯧꯕꯗꯣ ꯇꯤꯡ ꯃꯨꯛꯕꯥꯡꯗ ꯑꯣꯏꯅ ꯅꯩꯊꯔꯒꯦꯅꯦ ꯃꯨꯛꯕꯥꯡꯗ ꯑꯣꯏꯅ ꯅꯩꯊꯔꯒꯦ ꯁꯤꯟꯗꯨꯗꯣ ꯅꯩꯊꯕꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ꯭ꯔꯣ ꯁꯤꯟꯗꯨꯗꯣ ꯒꯔꯦ ꯇꯧꯅꯩꯕꯗꯣ ꯑꯩꯒꯤ ꯁꯤꯡꯖꯨꯒꯤ ꯚꯤꯌꯣꯔꯁ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯡꯖꯨ ꯆꯥꯔꯣ ꯍꯥꯏꯕ ꯁꯤꯡꯖꯨ ꯑꯗꯨꯅ ꯁꯤꯡꯖꯨ ꯄꯥꯝꯕ ꯚꯤꯌꯣꯔꯁꯨ ꯂꯩꯌꯦ ꯅꯨꯡꯁꯤꯌꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯅ ꯁꯤꯡꯖꯨꯗꯤ ꯐꯖꯅ ꯅꯩꯊꯕꯅꯤꯅ ꯁꯤꯡꯖꯨꯗꯤ ꯑꯩꯅ ꯀꯔꯥꯏ ꯃꯅꯤꯡ ꯍꯜꯂꯣꯏꯌꯦ ꯁꯤꯡꯖꯨꯗꯣ ꯃꯃꯥꯡ ꯂꯩꯔꯗꯤ ꯎꯔꯕꯁꯤ ꯊꯣꯏꯕꯝ ꯀꯤꯠ ꯕꯣꯔꯣ ꯕꯤꯖꯦꯟꯒ ꯀꯩ ꯊꯣꯛꯅꯒꯦ ꯑꯣ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯅꯤ ꯃꯥ ꯑꯩꯒꯤ ꯏꯆꯟ ꯅꯨꯄꯥ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯁꯕꯦꯟꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯒꯤ ꯍꯁꯕꯦꯟꯅꯤ ꯀꯤꯠꯇꯣ ꯂꯨꯂꯨ ꯈꯠꯇꯕꯤ ꯑꯩ ꯅꯤꯡꯁꯟꯒꯦ ꯅꯤꯡꯁꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯚꯤꯗꯤꯑꯣꯗꯣ ꯐꯖꯅ ꯌꯦꯡꯉꯒ ꯑꯗꯨ ꯈꯪꯒꯅꯤ ꯀꯔꯥꯏ ꯎꯔꯕꯁꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯎꯔꯕꯁꯤ ꯁꯤꯁꯇꯔꯗꯤ ꯀꯨꯏꯔꯦꯗ ꯑꯩꯒ ꯈꯪꯅꯕ ꯑꯩꯈꯣꯏꯒ ꯀꯔꯥꯏ ꯀꯅꯦꯛ ꯂꯩꯕꯁꯦ ꯎꯔꯕꯁꯤ ꯁꯤꯁꯇꯔꯗꯤ ꯑꯩꯈꯣꯏ ꯑꯩꯅ 1K ꯐꯥꯗ꯭ꯔꯤ ꯃꯃꯥꯡꯗꯤ ꯎꯔꯕꯁꯤ ꯁꯤꯁꯇꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩꯔꯛꯄꯅꯤ ꯎꯔꯕꯁꯤ ꯁꯤꯁꯇꯔꯅ ꯂꯩꯔꯛꯀꯕꯤꯅꯣ ꯖꯒꯣꯏ ꯌꯥꯝ ꯍꯩꯌꯦ ꯏꯕꯦꯝꯃꯗꯤ ꯖꯒꯣꯏ ꯍꯩꯕ ꯉꯁꯥꯏꯅ ꯖꯒꯣꯏ ꯂꯣꯏꯁꯪꯉ ꯅꯪ ꯍꯧꯖꯤꯛꯇ ꯖꯒꯣꯏ ꯍꯩꯌꯦ ꯍꯥꯏꯌꯦ ꯃꯤꯅꯗ ꯉꯁꯥꯏꯅ ꯖꯒꯣꯏ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯈꯔꯦ ꯏꯇꯥꯎ ꯉꯁꯥꯏꯅ ꯖꯒꯣꯏ ꯂꯣꯏꯈꯔꯦ ꯂꯨꯂꯨ ꯀꯊꯕꯤ ꯍꯥꯏꯗꯨ ꯀꯌꯥꯝ ꯀꯥꯏꯗꯦꯗ ꯎꯔꯕꯁꯤ ꯚꯤꯗꯤꯑꯣꯗ ꯐꯣꯀꯁ ꯇꯧ ꯎꯔꯕꯁꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯐꯣꯀꯁ ꯇꯧ ꯁꯤꯁꯇꯔ ꯅꯪ ꯚꯤꯗꯤꯑꯣꯗ ꯈꯔ ꯐꯖꯅ ꯀꯣꯟꯇꯦꯟ ꯁꯦꯝꯃꯣ ꯅꯪ ꯃꯨꯛꯕꯥꯡꯁꯨ ꯇꯧꯋꯤ ꯃꯔꯛꯇ ꯐꯖꯅ ꯃꯨꯛꯕꯥꯡꯗ ꯇꯧꯔꯣ ꯚꯤꯗꯤꯑꯣ ꯁꯞꯇꯥꯗ ꯑꯃꯨꯛꯇꯪ 1 ꯋꯤꯛꯇ ꯑꯃꯨꯛꯇꯪ ꯚꯤꯗꯤꯑꯣ ꯂꯥꯛꯑꯗꯤ
ꯌꯥꯝ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯅꯪ ꯋꯥꯆ ꯇꯥꯏꯝꯁꯨ ꯋꯥꯠꯀꯅꯤ ꯅꯪꯒꯤ ꯋꯥꯆ ꯇꯥꯏꯝꯁꯨ ꯐꯪꯕ ꯋꯥꯠꯀꯅꯤ ꯚꯤꯗꯤꯑꯣꯗ ꯈꯔ ꯐꯣꯀꯁ ꯇꯧꯔꯛꯑꯣ ꯑꯦ ꯑꯩꯒꯤ ꯀꯔꯦ ꯂꯥꯏꯐꯁꯦ ꯀꯩꯅꯣ ꯃꯤ ꯀꯔꯦ ꯆꯠꯈ꯭ꯔꯦ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯁꯨ ꯍꯥꯏꯔꯝꯗꯦ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯂꯣꯏ ꯇꯠꯈ꯭ꯔꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏ ꯇꯠꯈ꯭ꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯩꯊꯔꯒꯦꯅꯦ ꯑꯗꯨꯗꯤ ꯀꯅꯥꯃꯨꯛ ꯂꯩꯇ꯭ꯔꯦꯅꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯂꯨꯂꯨ ꯀꯊꯕꯤ ꯍꯣꯏꯗ ꯀꯌꯥ ꯀꯩꯗꯔꯦꯗ ꯑꯣ ꯀꯅꯥ ꯂꯩꯕ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯍꯥꯏꯔꯣ ꯁꯨꯝ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯗꯤ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯈꯪꯗ꯭ꯔꯤꯗꯨꯅꯤ ꯕ꯭ꯔꯣ ꯍꯥꯏꯕꯤꯔꯛꯄꯁꯦ ꯐꯩ ꯁꯤꯁꯇꯔ ꯚꯤꯗꯤꯑꯣ ꯀꯩꯅꯣꯅꯦ ꯚꯤꯗꯤꯑꯣꯕꯨ ꯅꯪ ꯐꯖ ꯚꯤꯗꯤꯑꯣ ꯁꯨꯝ ꯀꯔꯦꯛ ꯀꯣꯟꯅꯦ ꯚꯤꯗꯤꯑꯣꯗ ꯀꯔꯦ ꯄꯨꯔꯥ ꯐꯣꯀꯁ ꯇꯧꯕ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯗꯣꯏꯁꯦ ꯄꯨꯔꯥꯟ ꯐꯣꯀꯁ ꯇꯧꯔ ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯀꯔꯦ ꯍꯥꯏ ꯚꯤꯗꯤꯑꯣꯗꯣ ꯀꯔꯝꯕ ꯀꯣꯟꯇꯦꯟ ꯂꯧꯖꯥꯕꯅꯣ ꯀꯃꯥꯏꯅ ꯇꯧꯖꯥꯕꯅꯣ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯔꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗ ꯔꯤꯑꯦꯛꯁꯟ ꯍꯥꯞꯇꯗꯤ ꯚꯤꯗꯤꯑꯣ ꯅꯪ ꯄꯨꯡ ꯀꯌꯥꯐꯥꯎ ꯇꯧꯗꯣꯏꯅꯣ ꯑꯩ ꯂꯣꯏꯗꯣꯔꯦꯗ ꯕꯦꯗ ꯂꯥꯎꯁꯦ ꯇꯨꯝꯃꯨꯔꯒꯦ ꯑꯩꯗꯣꯏꯗꯤ ꯃꯌꯥꯝ ꯀꯨꯝꯃꯒꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯛꯁꯨ ꯂꯥꯛꯑꯦ ꯑꯛꯁꯨ ꯍꯣꯏ ꯕ꯭ꯔꯣ ꯇꯧꯖꯒꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯗꯥꯎꯟ ꯇꯥꯕꯗ ꯂꯩꯇꯦ ꯏꯇꯥꯎ ꯗꯦꯕꯤꯠ ꯈꯪꯗꯦꯗ ꯄꯩꯁꯥ ꯌꯥꯝ ꯋꯥꯕꯅꯤꯀꯣ ꯌꯨꯇꯨꯕꯁꯦ ꯋꯥꯗ꯭ꯔꯣ ꯑꯩ ꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯋꯥꯏꯗ Papa, stupid sandal kodo. ꯏꯁꯇ꯭ꯔꯣꯕꯦꯔꯤ Ah, ꯀꯅꯥ ꯄꯤꯔꯤꯅꯣ ꯁꯤꯁꯦ ꯑꯟꯇꯤꯅ ꯃꯌꯥꯝ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯆꯥꯗꯣꯔꯤ ꯑꯩꯃ ꯀꯩꯗꯧ ꯍꯥꯏꯅꯣ toto. ꯆꯥꯔꯣ ꯃꯥ ꯆꯥꯔꯣ ꯂꯧꯊꯣꯛꯀꯩꯅꯣ ꯁꯤ ꯆꯤꯛꯇꯣꯏꯅꯦ ꯑꯩꯁꯦ ꯆꯤꯛꯑꯣ ꯑꯩ ꯂꯩꯖꯔꯤ ꯕ꯭ꯔꯣ ꯁꯤꯟꯕꯅꯤ ꯑꯦꯝ ꯔꯕꯤ ꯁꯤꯁꯇꯔ ꯀꯩꯅꯣ ꯇꯧꯔꯣ ꯃꯦꯁꯦꯁ ꯇꯧꯕꯤꯔꯛꯑꯣ ꯃꯨꯛꯕꯥꯡ ꯇꯧꯊꯔꯣ ꯍꯣꯏ ꯁꯤꯁꯇꯔ ꯇꯧꯖꯔꯛꯀꯦ ꯃꯨꯛꯕꯥꯡꯅꯤꯅ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯗꯤ ꯃꯨꯛꯕꯥꯡꯅ ꯌꯥꯏꯐꯔꯦ ꯍꯥꯏ ꯂꯩꯔꯦ ꯑꯇꯩꯗꯤ ꯕ꯭ꯂꯣꯒꯤꯡꯗꯤ ꯇꯧ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯅꯤ ꯕ꯭ꯂꯣꯒꯤꯡꯗꯤ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕꯅꯤꯅ ꯑꯌꯨꯛ ꯃꯆꯤꯟ ꯅꯨꯡꯊꯤꯟꯗꯗꯤ ꯃꯌꯥꯝ ꯀꯔꯤ ꯉꯥꯡꯉꯦꯅꯦ ꯕꯦꯗꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯊꯕꯛ ꯇꯧꯕꯅꯤꯅ ꯃꯇꯝꯗꯣ ꯐꯪꯗꯦ ꯍꯥꯏꯕ ꯑꯃꯨꯛ ꯀꯔꯥꯏ ꯕ꯭ꯂꯣꯒꯤꯡ ꯇꯧꯕꯩꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯍꯨꯝ ꯃꯨꯛꯕꯥꯡꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯛꯇꯤꯚ ꯑꯣꯏꯔꯦ ꯃꯌꯥꯝꯅ ꯈꯪꯗꯦ ꯃꯨꯛꯕꯥꯡ ꯗꯦꯂꯤ ꯃꯨꯛꯕꯥꯡ ꯆꯥꯏ ꯍꯥꯏꯅ ꯀꯔꯤ ꯍꯥꯏ ꯃꯨꯛꯕꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯗꯤ ꯈꯪꯗꯦ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯩꯈꯣꯏꯗꯤ ꯑꯦꯝ ꯔꯕꯤ ꯑꯩ ꯂꯩꯖꯔꯤ ꯕ꯭ꯔꯣ ꯁꯤꯁꯇꯔ ꯂꯩꯖꯔꯤꯕꯣ ꯁꯤꯁꯇꯔ ꯀꯩꯅꯣ ꯂꯩꯖꯔꯤ ꯍꯩꯔꯧꯅꯦ ꯀꯩꯅꯣ ꯀꯣꯃꯦꯟ ꯇꯧꯔꯣ ꯀꯔꯤ ꯀꯣꯃꯦꯟ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯀꯌꯥ ꯀꯔꯤ ꯑꯩꯒꯤ ꯔꯤꯡ ꯂꯥꯏꯠ ꯊꯨꯒꯥꯏꯈ꯭ꯔꯦ ꯂꯣꯏꯁꯟꯈ꯭ꯔꯦ My time. ꯂꯣꯏꯁꯟꯈ꯭ꯔꯦ ꯁꯤꯁꯦ ꯅꯪꯗꯣꯅꯨ ꯂꯥꯏꯛ ꯇꯧꯔꯣ ꯀꯥꯏꯗꯩꯅꯣꯍꯦ ꯂꯥꯏꯛ ꯇꯧꯔꯣ ꯑꯩ ꯔꯤꯡ ꯂꯥꯏꯠ ꯄꯥꯏꯅ ꯁꯥꯟꯅ ꯂꯩꯔꯒꯦ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟ ꯂꯥꯛꯇꯣꯏꯁꯦ ꯑꯩ ꯂꯣꯏꯁꯜꯂꯒꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯂꯣꯏꯁꯜꯂꯒꯦ ꯇꯣꯔꯛꯄ꯭ꯔꯣ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯕꯣ ꯍꯣꯏ ꯁꯤꯁꯇꯔ ꯂꯣꯏꯗꯣꯔꯦꯗ ꯂꯣꯏꯔꯦ ꯃꯨꯛꯕꯥꯡ ꯇꯧꯗꯧꯕꯗ ꯁꯨꯝ 11 12 ꯇꯥꯏꯗ ꯌꯥꯝ ꯋꯥꯏꯗ ꯁꯤꯁꯇꯔ ꯀꯔꯤ Dekho, ꯍꯥꯏꯅꯤ ista. ꯌꯥꯝ ꯋꯥꯏ ꯂꯨꯍꯣꯡꯉꯨꯅꯦ ꯌꯨꯝ ꯄꯨꯗꯔꯣꯏ ꯍꯌꯦꯡ ꯃꯌꯥꯝꯅ ꯂꯨꯍꯣꯡꯉꯛꯑꯣꯏ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯌꯥꯝ ꯂꯥꯏ ꯈꯜꯂꯤ ꯌꯥꯝ Dekho. ꯋꯥꯏꯗ ꯂꯣꯏ ꯁꯦꯠꯇꯤꯡ ꯇꯧꯕꯁꯦ Fitting. ꯃꯄꯥꯟ ꯂꯩꯕꯁꯦ ꯍꯥꯏꯁꯦ ꯌꯥꯝ ꯋꯥꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯇꯧꯅꯨꯍꯦ ꯂꯩꯇꯦ ꯑꯗꯨꯁꯨ ꯆꯠꯊꯣꯛꯁꯦ ꯑꯗꯨꯏꯗꯤ ꯇꯧꯔꯛꯀꯅꯨꯗ ꯄꯨꯔꯒ ꯍꯌꯦꯡ ꯄꯨꯔꯣꯏ ꯇꯧꯔꯛꯀꯅꯨ ꯕꯦꯗꯦ ꯇꯧꯏ ꯌꯦꯡꯉꯣ ꯀꯧꯔꯧꯔꯣ ꯗꯗꯥ ꯀꯧꯔꯛꯇ꯭ꯔꯗꯤ ꯀꯧꯔꯧꯔꯣ ꯌꯥ ꯃꯣꯕꯥꯏꯜꯒ ꯂꯣꯏ ꯊꯨꯒꯥꯏꯗꯧꯔꯦ ꯕꯦꯗꯦ ꯄꯨꯔꯣꯏꯕꯣ ꯅꯪ ꯆꯥꯛ ꯑꯉꯥꯡꯁꯦ ꯆꯥ ꯄꯨꯔꯣꯏꯕꯣ ꯂꯥꯝꯗ꯭ꯔꯤꯕꯣ ꯑꯁ ꯕꯦꯗꯦꯔꯣ ꯕꯦꯗꯦ ꯑꯌꯨꯛꯇꯒꯤ ꯁꯨꯝ ꯃꯤꯊꯥꯏ ꯆꯥꯔꯤꯉꯩꯗ ꯆꯥꯛꯀ ꯍꯥꯏꯕꯁꯦ ꯆꯥꯗꯦꯗ ꯁꯨꯝ ꯑꯊꯨꯝ ꯃꯔꯥꯛ ꯆꯥꯕꯗ ꯁꯨꯝ ꯃꯥꯒꯤ ꯃꯇꯝ ꯑꯗꯨꯝ ꯂꯣꯏ ꯃꯌꯥꯝ ꯑꯗꯨꯗꯤ Dua ꯀꯅꯥ ꯀꯅꯥ tumba. ꯂꯥꯏꯐꯇ ꯂꯩꯖꯒꯦ Dua ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ tumba. ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯣ ꯃꯌꯥꯝ ꯑꯛꯁꯨ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯒꯔꯦ ꯇꯨ ꯅꯤꯅꯦꯅ ꯇꯨ ꯅꯪꯒꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯨ ꯎꯈ꯭ꯔꯦ ꯅꯤꯅꯦꯅ ꯍꯥꯎꯕ꯭ꯔꯥ ꯁꯤꯜꯂꯤ ꯍꯥꯏꯌꯨ ꯌꯦꯡꯉꯣ ꯁꯤꯜꯂꯤ ꯍꯥꯏꯌꯨ Chile. ꯁꯤꯜꯂꯤ ꯊꯨꯝꯗꯔ ꯏꯁꯇ꯭ꯔꯣꯕꯦꯔꯤꯗꯣ ꯈꯪꯗꯦꯅꯦ ꯇꯧꯅꯨ ꯐꯠꯇꯦ ꯑꯩ ꯄꯨꯔꯣꯏꯗꯣꯏꯗꯤ ꯈꯪꯉꯣ
ꯎꯔꯕꯁꯤ ꯁꯤꯁꯇꯔ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯦꯝ ꯔꯕꯤ ꯁꯤꯁꯇꯔ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯃꯌꯥꯝ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯅꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯨ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯒꯤ ꯑꯩꯁꯦ ꯑꯦꯜꯕꯤ 1 hour ꯍꯦꯜꯂꯝꯃꯦꯅꯦ ꯑꯦꯜꯕꯤ ꯇꯧꯕꯤꯁꯦ ꯈꯪꯗꯦꯅꯦ ꯃꯇꯝꯗ ꯀꯃꯥꯏꯅ ꯆꯠꯈꯤꯅꯣ ꯈꯪꯍꯧꯗꯦ ꯑꯦꯜꯕꯤ ꯇꯧꯕꯁꯦ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯗꯨꯑꯣꯏꯗꯤ ꯃꯣꯜꯗ ꯆꯥꯛ ꯆꯥꯔꯦ ꯀꯩꯅꯣ ꯇꯧꯔꯣꯅꯦ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩ ꯂꯥꯛꯀꯦꯁꯣ ꯀꯩ ꯂꯣꯏꯁꯟꯗꯣꯏꯒꯦ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦꯅ ꯀꯔꯤꯒꯤꯅꯣ ꯃꯊꯪꯗ ꯂꯣꯏꯁꯤꯜꯂꯣ ꯑꯩ ꯀꯣꯏ ꯏꯔꯣꯜꯂꯦ ꯑꯩꯈꯣꯏ ꯏꯔꯣꯜꯂꯤ ꯑꯣ ꯃꯥ ꯑꯩ ꯅꯦꯠꯁꯨ ꯂꯣꯏꯗꯣꯔꯤꯅꯦ ꯅꯦꯠꯁꯤꯁꯨ ꯗꯪ ꯑꯦꯜꯕꯤꯁꯦ ꯗꯪ ꯅꯦꯠ ꯂꯣꯏꯅꯦ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯤ ꯈꯨꯠ ꯅꯥꯝꯃꯅ ꯀꯣꯃꯦꯟ ꯏꯔꯕꯅꯤ ꯋꯥ ꯉꯥꯡꯅꯤꯡꯗꯔꯦ ꯀꯩꯅꯣꯅꯦ ꯀꯔꯥꯏ ꯁꯤꯁꯇꯔ ꯀꯔꯥꯏ ꯑꯉꯥꯡꯗꯣ ꯀꯔꯥꯏ ꯃꯈꯨꯠꯅ ꯆꯥꯛ ꯆꯥꯗ꯭ꯔꯣ ꯃꯥꯏꯁꯦ ꯏꯕꯨꯡꯉꯣꯗꯣ ꯃꯈꯨꯠꯅ ꯆꯥꯛ ꯆꯥꯗ꯭ꯔꯣ ꯅꯩꯊꯔꯣ ꯏꯇꯥꯎ ꯅꯩꯊꯔꯒꯦ ꯏꯇꯥꯎ ꯒꯥꯔꯒ ꯅꯩꯊꯔꯒꯦ ꯇꯧ ꯌꯦꯡꯉꯨꯁꯦ ꯀꯩꯅꯣꯁꯦ ꯔꯤꯃꯣꯠꯁꯦ ꯃꯌꯥ ꯆꯤꯛꯀꯅꯨ ꯍꯥꯏꯇꯥꯗ꯭ꯔꯣ ꯅꯩꯊꯔꯦ ꯏꯇꯥꯎꯗꯤ ꯅꯩꯊꯔꯕꯣ ꯃꯣꯟꯒꯗꯣ ꯂꯣꯏ ꯂꯧꯊꯣꯛꯑꯦꯅꯦ ꯀꯣꯕꯥꯔꯒ ꯑ ꯂꯥꯏꯠ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯣꯟꯒ ꯂꯣꯏꯅ ꯀꯣꯕꯥꯔꯒ ꯂꯧꯊꯣꯛꯑꯦ ꯂꯣꯏ ꯎꯁꯅꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯂꯥꯏꯔꯕꯒꯤ ꯀꯔꯥꯏ ꯃꯨꯛꯕꯥꯡꯅꯤ ꯁꯤ ꯑꯣꯏꯁꯦ ꯈꯣꯏꯗꯤ ꯃꯃꯥꯏꯗ ꯕꯣꯛ ꯑꯗꯨꯅ ꯑꯗꯩ ꯏꯁꯇ꯭ꯔꯣꯕꯦꯔꯤꯒꯤ ꯀꯩꯅꯣꯁꯦ ꯄꯨꯔꯛꯎꯗꯨ ꯃꯣꯏꯒꯤ ꯆꯥꯔꯣ ꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯣ ꯕꯥꯏ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯉꯥꯏꯖꯔꯝꯃꯒꯦ ꯍꯣꯏ ꯁꯤꯁꯇꯔ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯉꯥꯏꯖꯔꯁꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯕ꯭ꯔꯣ ꯁꯤꯟꯕ꯭ꯔꯣ ꯌꯥꯝ ꯆꯅꯨꯀꯣ ꯐꯠꯇꯦ ꯁꯤꯁꯇꯔ ꯏꯉꯥꯡꯗꯣ ꯀꯔꯤ ꯃꯥ ꯀꯔꯤ ꯃꯈꯨꯠꯅ ꯆꯥꯛ ꯆꯥꯗꯔꯣꯕ ꯏꯕꯨꯡꯉꯣꯗꯣ ꯃꯈꯨꯠꯅ ꯆꯥꯛ ꯆꯥꯗꯔꯣ ꯃꯥ ꯃꯁꯥꯅ ꯆꯥꯛ ꯆꯥꯗꯔꯣ ꯀꯅꯥꯏ ꯑꯉꯥꯡꯅꯣ ꯀꯅꯥꯏ ꯀꯩꯅꯣꯒꯤꯅꯤ ꯑꯦꯝ ꯔꯕꯤ ꯁꯤꯁꯇꯔꯒꯤꯅꯤ ꯆꯠꯂꯤ ꯍꯥꯏꯌꯦ ꯃꯥ ꯇꯧꯅꯨꯅꯦ ꯃꯨꯠꯈ꯭ꯔꯅꯤꯅꯦ ꯑꯗꯣ ꯄꯨꯁꯨ ꯄꯨꯔꯣꯏ ꯅꯪ ꯍꯌꯦꯡ ꯅꯪ ꯆꯠꯄ꯭ꯔꯥ ꯆꯥꯅꯤꯡꯗ꯭ꯔꯥ ꯆꯥꯅꯤꯡꯗ꯭ꯔꯥ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝ ꯁꯤꯁꯇꯔ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯦꯝ ꯔꯕꯤ ꯁꯤꯁꯇꯔ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯏꯇꯥꯎ ꯕꯤꯅꯣꯠ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯗꯦ ꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯃꯥ ꯃꯈꯨꯠꯇ ꯁꯥ ꯆꯥꯕ ꯍꯩꯍꯜꯂꯨ ꯁꯤꯁꯇꯔ ꯌꯥꯝ ꯋꯥꯅꯤꯀꯣ ꯅꯃꯥ ꯃꯥ ꯃꯈꯨꯠꯅ ꯑꯩ ꯃꯁꯥꯅ ꯄꯨꯔꯣꯏꯕꯨ ꯆꯥꯕ ꯍꯩꯍꯜꯂꯣ ꯀꯣꯟꯅ ꯀꯦꯊ ꯂꯩꯔꯅꯤꯀꯣ ꯆꯠꯈꯔꯒꯦ ꯑꯩꯗꯤ ꯆꯠꯆꯈꯔꯒꯦ ꯅꯃꯥꯏꯗ ꯃꯈꯨꯠꯅ ꯆꯥꯕꯗꯣ ꯃꯈꯨꯠ ꯃꯁꯥꯅ ꯆꯥꯕꯗꯣ ꯐꯕꯅꯤ ꯂꯨꯅ ꯇꯧꯅꯨ ꯍꯥꯏꯇꯥꯗ꯭ꯔꯥ ꯅꯪ ꯄꯨꯔꯣꯏꯀꯣ ꯃꯨꯊꯠꯀꯅꯨꯅꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯈꯜꯂꯤ ꯚꯤꯗꯤꯑꯣ ꯍꯥꯏꯅꯦ ꯃꯌꯥꯝ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯅꯥꯎꯕꯤ ꯀꯗꯥꯏꯒꯤꯅꯣ ꯀꯩꯅꯣ ꯅꯥꯎꯕꯤ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯁꯤꯗꯤ ꯀꯅꯥꯅꯣ ꯏꯆꯦ ꯅꯥꯎꯕꯤ ꯅꯥꯎꯕꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯔꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯇꯥꯎ ꯏꯇꯥꯎ ꯕ꯭ꯂꯨ ꯄꯤꯕꯤꯌꯨ ꯑꯩ ꯃꯌꯥ ꯈꯣꯠꯀꯦꯍꯦ ꯕ꯭ꯂꯨ ꯄꯤꯕꯤꯌꯨ ꯏꯌꯥꯝꯕ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯑꯩ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯍꯩꯇꯦꯅꯦ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯀꯃꯥꯏꯅ ꯄꯤꯅꯣ ꯈꯪꯗꯦꯗ ꯏꯌꯥꯝꯕ ꯀꯩꯅꯣ ꯋꯥ ꯉꯥꯡꯉꯤꯁꯤꯅ ꯑꯩꯁꯦ ꯀꯗꯥꯏ ꯑꯦꯜꯕꯤ ꯇꯧꯗꯕꯅꯤꯅ ꯈꯪꯗꯦ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯀꯅꯥꯅꯣꯅꯦ ꯑꯁ ꯑꯩ ꯃꯤ 8 ꯁꯨꯔꯝꯃꯦ ꯏꯌꯥꯝꯕ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤꯅꯥ ꯐꯥꯗꯔꯁ ꯕ꯭ꯂꯣꯛ ꯏꯌꯥꯝꯕ ꯆꯥꯛ ꯆꯥꯔꯕꯣ ꯏꯇꯥꯎ ꯑꯗꯨꯝ ꯀꯧꯅꯁꯤ ꯏꯇꯥꯎ ꯌꯥꯏꯗ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯂꯣꯏ ꯌꯨꯇꯨꯕ ꯐꯦꯃꯤꯂꯤ ꯑꯃꯠꯇꯅꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯃꯥꯏꯅ ꯇꯧꯔꯣ ꯆꯠꯂꯣ ꯏꯉꯥꯡ ꯃꯃꯥꯏ ꯇꯧꯔꯨꯔꯣ ꯆꯠꯂꯣ ꯊꯣꯡ ꯅꯦꯠꯂꯦꯅꯦ ꯏꯔꯨꯝ ꯊꯣꯡꯉꯦ ꯕ꯭ꯔꯣ ꯑꯣ
예름새 그래. 예름 참 짱감데. 아무 말이 아니 약간 아니 예름 통뭐 지금 하네 나 혼에. 흔들으세. 마마가 손으세. 일로 잘라게 해줘. mayam Nang loisalage hana haraga mayam 그래 좀 짜래. puro bede na 솔로 베데 솔로세. 탱이세 솔로세. cũng thiên rồi đấy. Hello. Limat. Đúng thông Limat. Kalau sudah jadi. Zalo nè, ấy là cái Zalo xem. Itu mama saja tuh. Hmm? Kakak juga mami ini ai di saja. lo na chak thi daga Zalo nè. chak thi baga inge ni na ai sila dum lai na no na gai jet Cha cái thì đó thì rồi nó cái nó tôi cái rồi Zalo. Thì tính đầu tiên tao David lịch thế mà này nè. no na theng do sila Hello. Hello mix BX hello. se mangan do ini lai jani ma Sister cái em là bi sister की करे नान की करे आए. Vegetable की करे आए. Makeup तो. Ai kỳ rồi. ma dum lai bai hau sang bede Oh my. Ai खालू रे vegetable की करे कहीं ना तो आई दिन खालू रे ओ माई से करे आए. ओए मकीरा कहीं नो खालू रे vegetable की करे आए. Makeup तो उसे ही ना खालू रे किनी माई vegetable makeup तो उसे मायाम. Kana gani ai खालू भाई फतेना ये क्या बा. लोरमदाइदा कहीं तो रही गो लाउना करे बुद्ध मा थुकला आई माई कहीं नो आई गले आई ना खन मधु मितो का करे आई आई दे ओंकी खालू रे को नंग ना करे प्रेंक तो इनाई खालू दे सिस्टर आई ना खालू ओंकी नि नंग ना तो इसे वेजिटेबल की करे आई मुकबांग तो करी ना है तो फतेना जेंग लोरमदाइदा नंग ना गो ला बुक लाई ला थोलक पदोई की रे दुगा माई दुगा खालू रे आई दे प्रेंक तो ले रे ಅದು ವಿಡಿಯೋದ ನುಂಗಾಯಿ करे giảm नुंगाई ओंकी नुंगाई मैम एम रेबी सिस्टर की कराए चैनल से वो मैम सपोर्ट तो व्यू माँ की मेकअप की तो बनी मैम मेकअप की कराए वीडियो थांगत पनी मैम माई वीडियो से मेकअप की लोई तो बनी मैम ने मेकअप की पाम मैम ले रही एम रेबी सिस्टर की कराए चैनल दा चंगबिउ चैनल चंग माई मेकअप की लोई तो बनी एनी मेकअप लोई सिस्टर की तो बनी मैम माई चैनल से ना चंग जाए मैम ना इसे चैनल कदा सिस्टर चैनल से मैम चलगा यंगबिउ माई चैनल से मैम सपोर्ट तोबिउ ꯑꯩꯒꯤ ꯃꯤꯡꯗ ꯅꯝꯃꯣ ꯑꯗꯨꯒ ꯂꯤꯁ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯣ ꯑꯠꯆꯥ ꯑꯩ ꯃꯤꯡꯗ ꯅꯝꯃꯣ ꯍꯥꯏꯔꯣ ꯅꯝꯒꯦ ꯅꯈꯣ ꯑꯠꯆꯥ ꯑꯠꯆꯥ Google channel report remove push of the timeout hide your the channel at monitor cái last cái rồi at moderator này rồi your father is blogging now the moderator laba jeng blue laba jengu cái ama blue laba lại acha good thank you thằng này bây giờ quay tầm ta blue ping mẹ mayam kana blue pam cái hay biết rồi blue pi biết rồi cái gì thì nói blue pi thằng mà cái khăn sister khăn ये तो नहीं मिलता nang na kari ai vegetable की करी ai makeup तो यार का लास्ट आई ना करी ai प्रेंग वही कर मशीन मुना लाको दो काली मैं वो लाको दो इनु वही माय जाए अदु करी ai वीडियो दो याम फजगरे ai kiru du numito khangmu ye do nang nakta go bulak tholak pudo last ai phagi dog buni ai bodu unsubscribe your channel because you do not say my chat okay unsubscribe your channel because you do not say my chat okay hat ai loina piu itaw ai gisu blue pirake itaw pirake kino ni blue pirake blue pira bani itaw binot em ravi ki sister gisu blue pibirake mayam sum kanai ko ibiro kana kanai lai daw mayam sum kanai ko ibiro loina piu
ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯕꯤꯔꯣ ꯑꯩ ꯅꯈꯣ ꯀꯩꯅꯣꯅ ꯂꯨꯂꯨ ꯊꯣꯏꯕꯤꯅ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯀꯤꯠꯁꯦ ꯕ꯭ꯔꯗꯔꯗ ꯑꯦꯜꯕꯤꯒ ꯂꯥꯏꯛ ꯅꯨꯡꯉꯥꯏꯅꯦ ꯂꯥꯏꯛꯀ ꯂꯥꯏꯛ ꯅꯨꯡꯉꯥꯏꯅꯤ बेबी ब्लॉक किट की ब्रदर दो एलवी का लाइकेट नंगाइनी करीनो ऐसे खंगदरेदा माय ऐसे अदुगा गिफ्ट हाइबसे डिटेल्स हाइबिउ ग्यान तादा यावरसु खंगजनबा ꯃꯌꯥꯝ ꯒꯤꯐ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯃꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯅ ꯑꯃꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ 24 ꯑꯋꯥꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯃꯥꯒꯤ ꯆꯦꯅꯦꯜꯗꯁꯨ ꯃꯌꯥꯝꯅ ꯆꯠꯂꯒ ꯚꯤꯖꯤꯠ ꯇꯧꯕꯤꯌꯨ ꯚꯤꯖꯤꯠ ꯇꯧꯔꯒ ꯃꯌꯥꯝ ꯃꯥꯒꯤ ꯚꯤडिꯑꯣꯗꯣ ꯑꯦꯠꯂꯤꯁ 2-3 ꯃꯤꯅꯤꯠ ꯌꯦꯡꯕꯤꯌꯨ ꯌꯦꯡꯉꯒ ꯃꯌꯥꯝ ꯆꯠꯂꯒ ꯃꯥꯒꯤ ꯆꯦꯅꯦꯜꯗꯨꯕꯨ ꯒꯤꯐ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯔꯤ ꯍꯥꯏ ꯑꯃꯒꯤ ꯀꯔꯤ ꯍꯥꯏ ꯂꯩꯕ ꯒꯤꯐꯇꯣ ꯀꯔꯤ ꯍꯥꯏ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯒꯤꯐ ꯍꯥꯏꯕꯁꯦ ꯑꯣꯡꯒꯤꯅꯗꯤ ꯍꯥꯏꯕꯤꯔꯔꯣꯏ ꯑꯩꯗꯤ ꯀꯔꯤ ꯍꯥꯏ ꯒꯤꯐ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯃꯅ 24 ꯉꯁꯤ ꯑꯃꯅ ꯄꯤꯔꯗꯤ ꯃꯊꯪꯗ ꯅꯦꯛꯁꯇ ꯀꯔꯤ ꯑꯃꯅ ꯒꯤꯐ ꯄꯤꯕꯨ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯦꯜꯕꯤ ꯒꯤꯐ ꯍꯥꯏꯕꯁꯦ ꯅꯣꯡꯃ ꯑꯃꯅ ꯒꯤꯐ ꯄꯤꯔꯦ ꯉꯁꯤ ꯅꯪꯁꯨ ꯒꯤꯐ ꯄꯤꯕꯤꯅꯣ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯍꯥꯏꯕꯤꯖꯒꯦ ꯒꯤꯐ ꯉꯁꯤ ꯇꯧꯔꯦ ꯍꯥꯏꯅ ꯉꯁꯤ ꯅꯪꯁꯨ ꯒꯤꯐ ꯔꯤꯇꯔꯟ ꯇꯧꯅꯨ ꯅꯦꯛꯁ 24 ꯑꯋꯥꯔꯁ ꯃꯇꯨꯡꯗ ꯃꯌꯥꯝ ꯔꯤꯇꯔꯟ ꯇꯧꯕꯤꯌꯨ ꯑꯃꯒꯤ ꯒꯤꯐꯇꯣ ꯂꯥꯛꯀꯦ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯑꯦꯜꯕꯤ ꯂꯥꯏꯐ ꯂꯥꯛꯀꯠ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯦꯜꯕꯤ ꯂꯥꯏꯐ ꯀꯩꯅꯣ ꯕ꯭ꯂꯨ ꯍꯥꯏꯕꯨ ꯕ꯭ꯂꯨ ꯍꯥꯏꯁꯦ ꯀꯔꯤ ꯁꯤꯁꯇꯔ ꯀꯔꯤ ꯑꯃꯅ ꯀꯔꯤ ꯑꯃꯒꯤ ꯆꯦꯅꯦꯜꯗ ꯑꯃꯅ ꯀꯔꯤ ꯀꯅꯦꯛ ꯑꯣꯏꯕꯒꯤꯗꯃꯛꯇ ꯕ꯭ꯂꯨ ꯄꯤꯕꯅꯤ ꯑꯃꯒꯤ ꯆꯦꯅꯦꯜꯗ ꯑꯃꯅ ꯆꯠꯂꯒ ꯃꯥꯏ ꯆꯦꯅꯦꯜꯗ ꯆꯠꯂꯒ ꯚꯤꯖꯤꯠ ꯇꯧꯕꯗꯣ ꯑꯗꯨꯒ ꯚꯤꯖꯤꯠ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯕ꯭ꯂꯨ ꯄꯤꯕꯅꯤ ꯃꯌꯥꯝ ꯑꯦꯜꯕꯤꯗ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯃꯌꯥꯝ ꯑꯩꯁꯨ ꯀꯔꯤ ꯃꯨꯛꯕꯥꯡ ꯇꯧꯗꯣꯔꯅꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯨ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡ 10 ꯍꯦꯜꯂꯦ एलबी से लोइसलगे आइसु मुकबांग तौदुरानी मयामगिना हाइबिरो आइसु लोइसलगे अदुदि Ay, diwali tayo bigyan mo man. वीडियो दा ओइनो फांगरसि ama taibiru oi taibiru मयाम हाइबिरो आई लोइसलगे एम रवि आइगी गिफ्ट पिबिरो ओ लू से ब्लू पिबू जाओ दे ले मुदुनो इला गेम्बा दारजे मितै याम सिंगबा काइगिनो दारजे से मितै से युम असेंगबा काइगिनो दा मितै आरजे मितै ओ आई असेंगबा युम कलिंगा डिस्ट्रिक्ट किनी आई कलिंगा डिस्ट्रिक्ट पथारकंदी गिनी तौनुने तौनुने पाउडर का लोइसले कलिंगा डिस्ट्रिक्ट पथारकंदी गिनी या इताओ कई तौसे आइनो लोइसलसि आइरो मयाम हाइबिरो आई लोइसलगे आई मुबांग तौदोनि अकम अकम Kong nasi dah bye bye bye. sida bye bye tौरसि आई ꯑꯩꯗꯤ ꯆꯦ ꯗꯨꯅ ꯀꯥꯏꯒꯤ ꯆꯤꯆꯦꯁꯨ ꯑꯩꯒꯤ ꯀꯔꯥꯏ ꯄꯊꯥꯒꯟꯗꯤ ꯂꯨꯋꯥꯔ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤꯅꯤꯗ ꯌꯥꯝ ꯊꯥꯞꯇꯦꯗ ꯃꯅꯥꯛꯀꯤꯅꯤ लोर फादो हायगा खंदे बुदो ꯀꯔ हाताई बोन हाइदो मयाम खंगब्रो हाताई बोन गिनी बिदे पाउडर लोई दाइ साइसले रे ब्रो एगी सु ब्लू पिबिरो ओइ चे पिबिरके चरंगा पेंजल पिजरके मयाम द लोई ब्लू पिजरबने मयाम अमगा अमा कनेक ओइबिरो दुगै 24 आवर्स मतुंगदा मयाम करै गिफ्ट तोबिरो ngasi amana gift torodi mathangda mayam su gift tobiro 24 hours matungda o akhoi chiche amasu ei chiche amasu lei pathagandi da pathagandi kai gino lulu pathagandi kai gino hairo ei loi haibirake pathagandi kai gino haidi आलो लुआइबो pathagandi kara mafam gino haibiro ai haibirake Diwali. charaga penjai gift pibiramo eigi heng return tawjarake charaga penjai iche gift piramo hai heng return torake hai em ravi eigi support to biramo sister
मैम सपोर्ट तौबिरमो कनोगी हरीना फादर्स ब्लॉग की खंगदे ब्रो अदुदी हंगगा ओइना हायरक्के बामोनी बा करी बामोनी बाहामोनी है किनो बेहमने 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 शर्मानी हायबा बामोन 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 रो चा बामोन दी लेदा खुन अखोय दुगा खुन लाई मैम ले खुन अदु काय करम हम गिनो अदुदी हाय दिखां कनी हम हाय दिखां रो पथांगन दी करे हाताई सु लेरे लाइसुकुन सु लेरे लाई दुगई कराय अखोय राजबारी सु लेरे मैम ले याबा अदु करम हम गिनो हाय दिखां गनी लु अइगे सपोर्ट तौबिरमो हेंग अइना अमुक Nang pau da pora lo san gai ra siga. होय तौरक्के Lang do ki gai. Ma pau da pora. Lu sửa lại cả ka tau jong ngo. Pau da pora ga chai tho होय ga होय mang han li. कोना हंग हंगा हायरो हाय बिरके Am có tau di jong. अदु मैम लोइसलागे वीडियो से कराय लाइव एलबी से लोइसलागे मैम Bang tau ba da. मैम अदुदी कराय एलबी लोइसलागे हैबी रो आई लोइसलागे अदुदी मैम सु कराय कोना सुम फंगरसी ऐसु कराय जी कराय एलबी से लोइरागा मुकबांग दा नै थादोरनी अदुई दमकता मैम का कराय मतम पीबा बंगमदरे मथंग दको मैम को कम फंगरसी अदु मैम ngasi दमकता ना बाय बाय तौरसी तौरसी हाइरो मैम हाइबिरमो आई ngaijare मैम की कराय पाखुम ngaijare होय बाय बाय गुड नाइट आई वीडियो दा फंगरसी को मैम अदुदी अदु मैम ngasi दमकता ना बाय बाय तौरगे मुकबांग दा ओइना फंगरसे अदु मैम ngasi दमकता ना बाय बाय लोइसलागे ताओ लोइसलागे मुकबांग नै थारुगे मुकबांग नै थारुगे अजी मुकबांग नै थारगा हेंग फंगरसी को मुकबांग दा ओइना अदु मैम बाय बाय गुड नाइट सी यू स्वीट ड्रीम आई तारे ने अदु लोइसलागे ओके ताओ ओके Ayo, Lisa lagi. चल होता है